Ngasi 91.2 Diamond Radio Channel na akhona sinjariba Diamond gi saknairaba hariba program asida sakliba matam isegi khungjel asida top mahaw amaga loina na miyamna yamna pamna sigumba lam asida changsilakliba miyamna yamna pamna riba dumlaba saisakpi amani akhona haijarubada akhoi studio da lingsin biduna leire masigi damakta 91.2 Diamond Radio gi maikedi lenda thangjamu taram nokjeri ihan hanmada akhona khangjaning libase ima baba gi mingam ta haibio Ai babayu mingna Thangjam Hemanta mamayu mingna Thangjam Mobi Tamu Bidep ado akhoi mama baba se kari hona bi ge hojek se yumda dum ko se business dum mai do hai dar aduga linda gi choi chinau se kya ai chinau ahum no pi kya no pa kya ne pi ni ne pa ma Alishana ahan aduga atai makha ta ba ni dura kari class tam bi kari sahi kya musu bi ne mo kana amma se amma no pa dum solution loi gra no pi du so hanta 11 kari ko adu khoi gi isai gi lam sida kamai na haidi angang ori ngai matam dai to bi rak para aduga kona karam khan to bi isai gi kamai ma sigi lam se isai se anga nga dei dum ai se jago isai se pam jare ba ko adugo isai se hoi pi ngai dei de tor pa din natte dai se dance college te dance ko mahana kra tamame tamam badagi folk ko mai shei le dina apni no chak ton ko mase so pam sa baina adu sum kha ga taw badagi kha ge flavor matung da yam thaja dana khuni ne biterani ai dai ko so salam da ko na hai ge maram te ko aduna oja ma kana tawena moida isai ga jam lei ai khon ju sei sak bayani khoni ham de ge de gi changa kanda moida ni ne de lai ra kanda isai se kha tam ba hu jare hai ta adu gi matam ma gi sei sak pi bidarani se kari thongna bi no family go na kari mari no leis dia ni ai khoi baba ge pomina ba ma chen pi ne chanapi adu family se khoi imari hai tare ne ko simusu leire aduga silai da khoi khangjaning ba matang ga khoina so hana sum khangjabada toni hoi ga thongna biri ba mari sina kari mari no tabiri sing da khang na ba gi da makitang asika tapio music dato ni music director ne amna pamboi ba ko hojik ai ha ki mama gi ai tare ko mama gi babu mama ahibam sam se khoi gi oja ahibam sam mayamna so soidina hojik pau se hana khangbi ba so lerong ne aduga ahibam sam matam amagi yamna khoi gi legend singer sigi hek machanupi gi machani khoi gi linda thangjam se aduga yum se address se krai wai ai ji thangmen ben kya thong palem na kai dege aduga mayam do khoina loina details si khanghan jare aduga Housing si ngasagi isagi matik si dance ki suta rure aduga ngasagi khoi ni ne hoi da lerge sei tamai si kana da tambira kono sinam ya school da ko ni ne se me yum ba le ba ko hoi oja himachal na charang pa de oja se le ba class ko za wina adu le me sa ma is da dum kha kha tau jare hai ta oja himachal se ko ye chhatra me ama kana tau dana tamaba khoi oja se me yam sing na khangje adu oja si de ki tamo se classical se kadai phaw tam biro pano ko second year third year bisrat loi jare bisrat loi kre adu koi ai pi ngai de tam jang de ba chaw kana dum tam lo chan de se Eso kai blite adom koi gi uje maming chaliba manipur ge seisa pakrasu ya ma ko na bisra thadokpa de gi foundation se he na mek seng na gi nipun tha basu dum yauri go mahi di tam gi loi banai da banina yam ngai jai se masu khangjare aduga classical gi form de leram makan da kamai na to da na hoji gi linda na sai be sai ekoi gi type sai ter pop ki style hoji gi generation si da lai ba mong si da mato karam na kamai to da som di sai chi chat ki hai da na kana na injelak da na hodok pirak da na kamai na to gi ge bna su isai se ai se hoi pam de loi na mo pam ko isai se ko hoi adu ta se ngai ti no chang ki ton gum sna koi ma syam gi ma jan pi da to ni gi ma che family ai bam family se ma se no chang ki ton kana to ba ko adu mai dai hana ni bidya ni su sang ki ton sa amme ba koi rubra ga gi lo ba chat pa te chat pa do adu da sum ba da to ma de gi ko adu da na he na thawai ya to ba hai ta ko ada ko na koi da to ni su tholo pa ko kana taw ba habidi kui driba kui dri di isai su mai na taw ba ko ko kui dri ngai sida isai am tam taw se ko se na isai su tam mai number ko pa gi plan di lai te be ngona ni khayu se first ni khayu se to lai ta besta do mai na taw se sem bi raga tun se ko gi
Tony na tawag tun siya. May eksena ka na nibi. May eksena AK Kiran na AK Kiran. Makalay ay siya. Ayam bay say sing si AK Kiran na loy ni iba kumba. Mas main taw. Ay eksena manado klani. Kari thong na bi no ka sin. Thong na de. Oh so mi say iba. Ado yam no ai say aduga AK Kiran gi su yam na chawr ba mo mai su dum credit khalai hai tare ni ko. Say su pa jaba kang ya de me pa jaba su dum chang mani na. Sigum ma se aduga Nikayu hai basi akoi gi Tony ga toroga namme aduga masigi sai sin number gi complete masigi loisala pe matang se kari kari akoi gi sai si soidana masi nungai ga ni ga haina bagi mong haina bi ki ba ga yawro kamai to album ga laktri ni matang si isai se sumai da bone mayam ko mana da ba kha khena ba ko mayam saknari ba sidai kra top top ba mo oi se to si khena na puthok ta dai puthok pa gi wa khal lei je de ba ko to da di tu mai to se na hai ba de gi ko se dum khara su chao ba da ka dum kham de ka na sak ba ga da du mai ya ni ko ni hai ba de gi anam thawa yaw na du mai na mayam mana da ba form to se ko sa ha de dum adagi say cinema number lore kan da masigi picturization toro ko gi masai album ma nam se si hana digi dum hybrid di say number lore kan da soidana ma ke album nam ga da bani hai bagi phire ba ma lebi ki ba isai cinema kan da na album ma putho ase isai se na har ga dum mai taw ado album sin number kan da masi putho pa si su isana loina putho ga to bi bra aduga atopa kana gum ma na hai badi puthok na bagi koi to ni hoi kari kari kamai na to bi bano sima isai se aina puthok pa din da jade ba ko akoi gi je devi da actress hoi ko ta ai gi dhatu ni gi kano se ai gi ina ma thoi o sin hoi sumai ni isai se putho ase koi je devi da gi mama uri ki bam koi kano se uma mati se mana taraga ai putho ke khola ge sai se kano tarabani na bi bido Thangjam gi kano de production taraga hai tare ko dumaina puthok se ara ga dum top top ba dum ba ko mana da ba taw sa dum puthok ke sai se tholo ko kan so adaga yam isai su naure aduga kumi artist sing su isita su han han boirang mani maduna adu isita su ngasigi madugi kano dudagi mathang mathang khangna gi na bagi macha ma su oikre ba ko aduga masigi marak sida Linda Thangjam su ek to ba madu yawe ba ko masika mai to gana yaur se hana hana digi yaugani hai bagi madugi preparation leibra aduga number hora kan nang su yauro hai bagi hai bagi isai sab ko misina khajik tang ko utpa su leiba ada yam ba Linda Thangjam su ek to su dum yawi re matang kano se ada kamai na masiri lemna khige masu masai ai hana yaw gi di khalam de ba ko ai yaw we plan su elek de ba later ba sida isai se sak tak boina singer su yaho se na hai ba ko singer so oina matik oina ada ta sing na isai su dum khara dum yam de top top poi ra ai su singer oina ka na tho ase na hai ba ko ke hai ni matik dum ka dum tho ki hai dai yam pa za ba kano ni aduga hemanta kuman oina masida film sida album sida hemanta kuman oina tawrise masi kamaina adi Linda hoina hodo pibra ko Tony hoina hodo pibra kamai taw yamna akhanna ba mi ma oina toram base phajaba mi ma khala tawse na taw pibra kamai taw hemanta kuman je si matang de khangna ram dri ba ko ai hana khangna bne de album si matang de khangna bne ando da tu ni je de bita se mona taraga direction se mon pi hla se musical ke dum mana dum oi mokut chana ba phajaba oi na mana dum ai da de khangna ki yam no ai jare brave the loge ga makhata zero pada akoina khangjaning libase hojai ko ki chebidarni pan gre ko ado chebidarni siu motam amada smaina yamna legend me yamna yam pamba saisak pi ama oiram badana tana hojai phawde inong nong na mana saki be sai sakalaktana yam kana miyam gi seba sa phawgara liba saisak pi ama ne do chebidarni ga thoknari ba mari se haibire aduga isai tambasi kamaina torokanda chebidarni hoide chalokani habi matang se kamaina tobi bano si chebidarni matang jam taibi ai se ko gi kana to ne exam ki kana summer vacation tha bai dai ko du le ba kana ne Vidyarani se ya school da ma ma mo cha drummer da yum pa le ba ko mai de le ba kan si da ko gi isai su dum oza da ra ga dum ka dum tambe da na tam ba kan da ko gi je na de shori hoy da gi de je ne Lakshmi hoy Sankriton na ko gi rubra ga gi yam shira ba Sankriton group hai dare yan han hau dor ba gi group se ko gi oja mya rehearsal ga tawra dum ni ne Vidyarani hoy sta dum rehearsal ga tawwe ba tawba sida ai so dum kha ke hai ni sei se pamjab ni na dum na sei se ngang kho da na tawba da gi dum sur dai ko de tawga chana ni sak pa khot pa na du da gi koi mai ke hai ni
pakhona sum cha guma sum lon bi ro oi me am rehearsal to bunda ni wi ta tawrabani na ko actually aina angang do ne lo la ai sum khaga yausan ba adumai tawe ba ko tawdagi adum nung makhakti sumaina sakpa aina khwai par saugi ba numi se right sankang sakpa haugi ba numi se ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯂꯨꯍꯣꯡꯕ ꯑꯃ ꯂꯩꯕ ꯂꯨꯍꯣꯡꯕꯁꯤꯗ ꯑꯩꯈꯣꯏ ꯗꯥ ꯁ꯭ꯋꯥꯃꯤꯒꯤ ꯃꯆꯟꯅꯨꯄꯤꯁꯨ ꯃꯣꯏ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯇꯤꯝ ꯑꯃ ꯁꯦꯝꯃꯝꯃꯦꯕ ꯅꯟꯗꯦꯁꯣꯔꯤ ꯍꯣꯏ ꯃꯣꯏ ꯃꯌꯥꯝ ꯇꯧꯔꯒ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯕꯟꯂ ꯀꯩꯅꯣ ꯒꯥꯔꯤ ꯌꯥꯗꯦ ꯍꯥꯏꯕ ꯂꯥꯛꯇꯕ ꯏꯁꯩ ꯁꯛꯄꯤ ꯃꯌꯥꯝ ꯃꯔꯛꯁꯦ ꯄꯂꯥ ꯏꯁꯩ ꯁꯛꯄ ꯑꯃ ꯂꯥꯛꯇꯕ ꯋꯥꯠꯄ ꯁꯤꯡꯒꯔ ꯑꯃ ꯋꯥꯠꯄꯁꯤꯗꯒꯤ ꯄꯂꯥꯗꯤ ꯑꯁꯣꯝꯗꯗꯤ ꯃꯤꯒꯤ ꯐꯤ ꯅꯨꯡ ꯁꯤꯡꯗꯅ ꯈꯣꯠꯇꯅ ꯁꯤ ꯂꯥꯛꯀꯅꯤꯅ ꯍꯥꯏꯔꯕꯅꯤꯅ ꯏꯁꯩ ꯁꯛꯄ ꯃꯦꯟꯁꯤꯟꯅꯕꯁꯦ ꯂꯩꯇ꯭ꯔꯦꯕꯗꯣ ꯂꯩꯇ꯭ꯔꯦꯕ ꯑꯗꯒꯤ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯍꯩꯔꯕꯅꯤꯅ ꯏꯁꯩꯁꯨ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯔꯤꯍꯔꯁꯦꯜ ꯑꯗꯨꯝ ꯇꯧꯔꯅ ꯍꯩꯔꯦ ꯑꯩꯅꯁꯨ ꯑꯗꯨꯝ ꯐꯥꯔꯦꯗꯅ ꯏꯁꯩꯁꯦ ꯑꯗꯩ ꯑꯗꯨꯗ ꯃꯦꯟꯕ ꯑꯣꯏꯅ ꯑꯩꯁꯦ ꯌꯥꯎꯈꯤꯕ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯏꯍꯥꯟ ꯍꯥꯟꯕ ꯑꯗꯨ ꯌꯥꯎꯈꯤꯕꯗꯒꯤ ꯑꯗꯨꯝ ꯑꯩꯁꯦ ꯃꯊꯪ ꯑꯗꯩ ꯁꯨꯝ ꯌꯥꯎꯈ꯭ꯔꯦ ꯑꯗꯩ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ ꯃꯤꯅꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯄ ꯈꯣꯠꯄ ꯑꯃ ꯇꯧꯒꯦ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯆꯠꯈꯤ ꯍꯥꯏꯇꯥꯔꯦ ꯑꯍꯥꯟꯕꯁꯤꯅ ꯁ꯭ꯇꯦꯞꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯁꯛꯄ ꯑꯃ ꯄꯨꯔꯥ ꯑꯣꯏꯅ ꯇꯝꯗ꯭ꯔꯤꯉꯩ ꯀ꯭ꯂꯥꯁꯤꯀꯦꯜ ꯇꯝꯗ꯭ꯔꯤꯉꯩ ꯃꯃꯥꯡ ꯋꯥꯔꯤꯅꯦꯕ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯨꯡꯁꯤꯗ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨ ꯆꯠꯂꯕ ꯃꯇꯨꯡꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯃꯨꯛ ꯁꯤꯒꯤ ꯀꯌꯥꯃꯨꯛ ꯒꯦꯞ ꯂꯩꯔꯒꯅꯣ ꯀ꯭ꯂꯥꯁꯤꯀꯦꯜ ꯇꯝꯃꯀꯥꯟꯗ ꯏꯁꯩ ꯁꯛꯄ ꯑꯃ ꯁꯨꯃꯥꯏꯅ ꯇꯝꯒꯦꯅ ꯈꯜꯂꯛꯏꯁꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯒ ꯑꯣꯖꯥꯁꯤꯅ ꯁꯥꯔꯦꯒꯃꯗꯤ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯂꯥꯎꯕ ꯑꯗꯨꯝ ꯁꯥꯟꯅꯩꯑꯕ ꯅꯤꯅꯦ ꯍꯣꯏꯗ ꯑꯣꯖꯥꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯔꯦꯟꯇ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯑꯣꯖꯥꯁꯤꯗ ꯑꯗꯨꯝ ꯇꯝꯕ ꯈꯣꯠꯄ ꯁꯥꯔꯦꯒꯝꯕ ꯀ꯭ꯂꯥꯁꯤꯀꯦꯜ ꯇꯝꯕ ꯑꯗꯨꯝ ꯍꯧꯔꯛꯑꯦ ꯇꯁꯦꯡꯅ ꯏꯁꯩ ꯁꯛꯄ ꯑꯣꯏꯅꯗꯤ ꯊꯣꯛꯇ꯭ꯔꯤꯕ ꯃꯇꯝꯗꯨꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯑꯗꯨꯝ ꯇꯝꯃꯦ ꯏꯁꯩꯁꯨ ꯑꯗꯨꯝ ꯇꯝꯅ ꯑꯗꯨꯝ ꯁꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯏꯁꯥꯒꯤ ꯏꯖꯨꯀꯦꯁꯟꯁꯦ ꯑꯃꯨꯛꯇꯪ ꯆꯤꯊꯖꯧꯔꯦ ꯃꯁꯤꯃꯇꯪꯒ ꯏꯁꯥꯒꯤ ꯍꯧꯖꯤꯛ ꯂꯩꯕ ꯏꯖꯨꯀꯦꯁꯟ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯁꯦ ꯀꯔꯤ ꯑꯩ ꯕꯤ ꯑꯦ ꯐꯥꯎꯗꯤ ꯂꯣꯏꯔꯦ ꯕꯤ ꯑꯦ ꯐꯥꯎꯗꯤ ꯂꯣꯏꯔꯦ ꯑꯗꯨꯒ ꯁ꯭ꯀꯨꯜꯒꯤ ꯇꯥꯏꯃꯤꯡ ꯆꯥꯏꯜꯍꯨꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯂꯩꯀꯥꯏꯒꯤ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯑꯣꯏꯔꯣ ꯑꯗꯒꯤ ꯐꯪꯁꯟꯒꯨꯝꯕ ꯁ꯭ꯀꯨꯜꯒꯨꯝꯕꯒꯤ ꯁꯤꯒꯨꯝꯕꯗꯤ ꯏꯁꯩꯒꯨꯝꯕꯗꯤ ꯁꯛꯄꯤꯔꯛꯄꯗꯤ ꯌꯥꯎꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯌꯥꯎꯋꯦ ꯑꯩ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯊꯧꯗꯣꯛ ꯌꯥꯝ ꯌꯥꯎꯋꯦ ꯁ꯭ꯀꯨꯜ ꯏꯁꯩꯁꯦ ꯑꯩꯈꯣꯏꯁꯦ ꯄꯥꯝꯖꯩꯌꯦꯕꯀꯣ ꯇꯤꯆꯔꯁ ꯗꯦꯒꯨꯝꯕꯗ ꯑꯩꯁꯦ ꯑꯍꯥꯟꯕꯗ ꯃꯤꯗꯤ ꯀꯩꯀꯩ ꯁꯨꯝ ꯃꯣꯅꯣꯂꯣꯛ ꯇꯧꯕ ꯑꯇꯩ ꯗ꯭ꯔꯃꯥ ꯐ꯭ꯔꯦꯟꯁ ꯗꯦꯁ ꯀꯩꯀꯩ ꯃꯌꯥꯝ ꯊꯣꯛꯄ ꯇꯧꯕꯗ ꯑꯩꯅ ꯖꯒꯣꯏꯒꯨꯝꯕ ꯏꯁꯩꯒꯨꯝꯕꯁꯦ ꯑꯗꯨꯝ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯄꯥꯝꯖꯕꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯣꯏ ꯑꯗꯒꯤ ꯅꯣꯡꯃꯈꯛꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯕꯅꯦ ꯑꯩ ꯁ꯭ꯇꯦꯟ ꯄ꯭ꯔꯦꯗꯤꯛꯇ ꯀ꯭ꯂꯥꯁ 5ꯗ 6ꯗ ꯑꯗꯨꯝ ꯀꯥꯕ ꯀꯥꯟꯗ ꯁ꯭ꯇꯦꯟ ꯄ꯭ꯔꯦꯗꯤꯛ ꯊꯥꯡꯃꯩꯕꯟꯗ ꯂꯩꯌꯦꯕꯀꯣ ꯁ꯭ꯀꯨꯜꯁꯦ ꯑꯁꯤꯗ ꯇꯝꯕꯁꯤꯗ ꯑꯩꯈꯣꯏ ꯏꯁꯩꯁꯦ ꯑꯍꯥꯟꯕ ꯄꯨꯟꯁꯤꯒꯤ ꯂꯥꯏꯐꯀꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯁꯛꯄ ꯑꯣꯏꯗꯣꯏꯅꯦꯕ ꯇꯤꯆꯔꯁ ꯗꯦꯁꯤꯗ ꯇꯤꯆꯔꯁ ꯗꯦ ꯍꯩꯇꯕꯀꯣ ꯍꯥꯏꯕꯗꯤ ꯁꯨꯔ ꯅꯨꯡ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕꯅꯤꯅ ꯑꯗꯣ ꯁꯛꯄ ꯀꯥꯟꯁꯤꯗ ꯑꯩꯅ ꯑꯣꯖꯥꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯃꯥꯒꯤ ꯏꯁꯩꯁꯦ ꯃꯤꯡꯗꯣ ꯑꯗꯨ ꯍꯥꯏꯔꯒꯦꯀꯣ ꯑꯣꯖꯥ ꯑꯃꯈꯛꯀꯤ ꯏꯁꯩ ꯑꯩꯅ ꯁꯛꯄꯁꯤꯗ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯑꯗꯒꯤ ꯁꯔꯄ꯭ꯔꯥꯏꯖ ꯅꯥꯄꯩ ꯁꯛꯄ ꯃꯌꯥꯝ ꯁꯨꯔ ꯇꯥꯕꯣꯏ ꯇꯥꯕꯣꯏ ꯏꯁꯥꯅꯁꯨ ꯅꯣꯛꯅꯤ ꯀꯂꯥ ꯑꯗ ꯃꯤ ꯃꯌꯥꯝꯁꯨ ꯂꯣꯏ ꯅꯣꯛꯑꯦꯕ ꯃꯌꯥꯝꯅꯗꯤ ꯑꯗꯨ ꯇꯥꯔꯒꯁꯨ ꯏꯁꯩꯗꯨ ꯁꯣꯏꯔꯦ ꯈꯣꯠꯂꯦ ꯍꯥꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯀꯩꯁꯨ ꯂꯩꯇꯦ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯊꯥꯒꯠꯄꯤꯕꯗꯣ ꯍꯣꯏ ꯑꯩ ꯑꯣꯖꯥ ꯇꯤꯆꯔꯁ ꯃꯌꯥꯝꯁꯤꯅꯀꯣ ꯅꯪ ꯌꯥꯝ ꯐꯖꯩ ꯅꯪ ꯑꯍꯥꯟꯕ ꯁꯛꯄꯗ ꯌꯥꯝ ꯐꯖꯩ ꯊꯥꯒꯠꯄꯤꯕ ꯁꯛꯇꯣ ꯑꯩꯁꯦ ꯍꯔꯥꯎꯋꯦ ꯑꯗꯨ ꯃꯇꯝꯗꯨꯗ ꯁꯛꯄ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯗꯨꯒꯤ ꯏꯁꯩꯗꯨ ꯁꯛꯀꯥꯟꯗꯨꯗ ꯏꯁꯥꯁꯤ ꯆꯞ ꯌꯨꯡꯅ ꯏꯁꯩ ꯁꯛꯏꯅꯦꯅ ꯂꯦꯡꯗꯅ ꯁꯛꯄꯤ ꯑꯦꯛꯇꯤꯡꯁꯨ ꯌꯥꯎꯔ ꯇꯧꯈꯤꯕ꯭ꯔꯣ ꯍꯧꯖꯤꯛ ꯇꯧꯔꯤ ꯁꯨꯃꯥꯏꯅꯒ ꯇꯧꯈꯤꯕ꯭ꯔꯣ ꯃꯇꯝꯗꯨꯗꯤ ꯀꯃꯥꯏꯅ ꯁꯛꯈꯤꯖꯥꯠꯅꯣ ꯑꯦꯛꯇꯤꯡ ꯍꯥꯏꯁꯦ ꯑꯩ ꯊꯣꯛꯂꯛꯄꯗ ꯑꯩꯁꯦ ꯁꯨꯝ ꯖꯒꯣꯏꯁꯨ ꯁꯨꯝ ꯇꯧꯔꯛꯄꯅꯤꯅ ꯈꯔꯗꯤ ꯑꯗꯨꯝ ꯇꯧꯔꯦꯕ ꯇꯧꯕꯗꯨꯗ ꯑꯩꯈꯣꯏ ꯖꯒꯣꯏꯕꯨ ꯁꯥꯒꯗ꯭ꯔꯥ ꯏꯁꯩꯕꯨ ꯁꯛꯀꯗ꯭ꯔꯥ ꯃ꯭ꯌꯨꯖꯤꯛ ꯊꯥꯒꯠꯂꯛꯄꯗ ꯏꯁꯥꯁꯦ ꯑꯗꯨꯝ ꯂꯦꯡꯕꯤ ꯑꯩ ꯑꯗꯨꯝ ꯇꯧꯋꯦꯕ ꯑꯩ ꯁ꯭ꯇ꯭ꯔꯦꯠꯇ ꯁꯛꯄꯁꯦ ꯍꯩꯖꯗꯦꯕ ꯏꯁꯥꯒꯤ ꯑꯗꯨꯝ ꯈꯤꯇꯪ ꯃꯨꯞꯃꯦꯟ ꯌꯥꯎꯗ꯭ꯔꯗꯤ ꯏꯁꯩ ꯁꯛꯄ ꯅꯨꯡꯉꯥꯏꯖꯗꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯖꯒꯣꯏ ꯁꯥꯔꯤꯕꯗꯨ ꯏꯁꯩ ꯁꯛꯀꯗ꯭ꯔꯥ ꯑꯗꯨꯝ ꯏꯁꯩꯁꯦ ꯄꯨꯔꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯃꯁꯤꯗꯒꯤ ꯁꯨꯝ ꯃꯊꯪ ꯍꯧꯔꯛꯈꯤꯗꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯁꯤꯗꯩꯁꯨ ꯈꯔ ꯄꯥꯝꯖꯕꯒꯤ ꯃꯇꯥꯡꯗꯨꯅꯤꯀꯣ ꯁꯤꯃꯁꯨ ꯑꯃꯨꯛ ꯈꯪꯖꯔꯦ ꯑꯗꯒꯤ ꯑꯣꯖꯥ ꯍꯤꯃꯥꯆꯜꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯤꯀꯦꯜ ꯇꯝꯃꯛꯄ ꯃꯅꯨꯡꯁꯦ ꯁꯦ ꯑꯩꯈꯣꯏ ꯁꯦꯀꯦꯟ ꯏꯌꯔ ꯊꯥꯔꯠ ꯏꯌꯔ ꯕꯤꯁꯔꯠ ꯁꯨꯃꯥꯏꯐꯥꯎ ꯇꯝꯃꯛꯄ ꯃꯇꯝꯁꯤꯗ ꯏꯁꯩ ꯇꯝꯅ ꯏꯁꯩ ꯃꯇꯨꯡ ꯏꯜꯂꯒ ꯑꯩꯈꯣꯏꯒꯤ ꯆꯦꯕꯤꯗꯥꯅꯤ ꯍꯣꯏ ꯃꯇꯨꯡ ꯏꯜꯂꯒ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯀꯔꯤ ꯐꯪꯁꯟꯗꯒꯗꯤ ꯌꯥꯎꯕꯤꯈꯤꯕ ꯂꯩ ꯁꯨꯝ ꯁꯛꯈꯤꯕꯒ ꯂꯩꯈꯤꯕ꯭ꯔꯥ ꯃꯔꯛꯇꯨꯗꯒ ꯅꯤꯅꯦ ꯍꯣꯏꯗ ꯂꯩꯕꯁꯦ ꯑꯩ ꯐꯅꯌꯥꯝ ꯁꯥꯡ ꯂꯩꯌꯦꯕꯀꯣ ꯂꯩꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯍꯥꯚꯥꯔꯠꯀꯤ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯇꯧꯋꯦꯕꯀꯣ ꯇꯧꯕꯁꯤꯗ ꯑꯩꯁꯨ ꯑꯣꯖꯥꯁꯦ ꯇꯝꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯇꯝꯃꯤꯟꯅꯔꯤꯕ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦ ꯂꯣꯏ ꯌꯥꯎꯕꯗꯣ ꯑꯗ ꯑꯩꯁꯨ ꯌꯥꯎꯁꯦꯅ ꯑꯩꯁꯨ ꯀ꯭ꯂꯥꯁꯤꯀꯦꯜ ꯇꯝꯕ ꯍꯧꯔꯛꯄꯁꯤꯗ ꯌꯥꯎꯋꯦ ꯑꯗꯨꯗ ꯀꯝꯄꯤꯇꯤꯁꯟꯗꯨꯗ ꯑꯩ ꯐꯥꯔꯁ ꯇꯥꯖꯈꯤꯕꯀꯣ ꯐꯥꯔꯁ ꯇꯥꯒꯤ ꯑꯗꯨꯝ ꯈꯇꯪ ꯑꯩ ꯐꯥꯔꯁ ꯇꯥꯒꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯝꯄꯤꯇꯤꯁꯟ ꯑꯇꯣꯞꯄ ꯃꯈꯥ ꯇꯥꯕ ꯀꯝꯄꯤꯇꯤꯁꯟꯗꯤ ꯌꯥꯎꯈꯤꯗ꯭ꯔꯦ ꯑꯗꯨꯃ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯤꯃꯁꯨ ꯈꯪꯖꯔꯦ ꯑꯗꯨꯒ ꯑꯣꯖꯥ ꯍꯤꯃꯥꯆꯜꯗ ꯇꯝꯕ ꯏꯁꯩꯁꯤꯗꯤ ꯀ꯭ꯂꯥꯁꯤꯀꯦꯜꯅꯤꯀꯣ ꯀ꯭ꯂꯥꯁꯤꯀꯦꯜꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯐꯥꯎꯟꯗꯦꯁꯟ ꯍꯥꯏꯇꯥꯔꯦ ꯏꯁꯩꯒꯤ ꯑꯗꯨꯒ
ꯑꯩꯈꯣꯏꯒꯤ ꯂꯤꯟꯗꯥꯅ ꯁꯛꯂꯩꯕ ꯏꯁꯩꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯄꯣꯞꯀꯤ ꯁ꯭ꯇꯥꯏꯜꯗ ꯑꯩꯈꯣꯏꯒꯤ ꯅꯤꯀꯤ ꯃꯤꯅꯥꯖ ꯍꯣꯏꯒꯤ ꯁ꯭ꯇꯥꯏꯜ ꯑꯗꯒꯤ ꯇꯣꯉꯥꯟꯕ ꯃꯈꯜ ꯂꯩꯗꯅꯀꯣ ꯁꯤꯒꯨꯝꯕꯒꯤ ꯇꯣꯉꯥꯟꯕ ꯃꯁꯤꯒꯤ ꯑꯣꯟꯅꯕ ꯑꯃ ꯂꯥꯛꯏꯁꯦ ꯏꯁꯥꯗ ꯀꯃꯥꯏꯅꯅꯣ ꯃꯁꯤꯒꯤ ꯁꯤꯒꯨꯝꯕꯒꯤ ꯁ꯭ꯇꯥꯏꯜ ꯁꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯃꯣꯗꯔꯟ ꯁꯣꯡ ꯍꯥꯏꯇꯥꯔꯦ ꯃꯇꯝ ꯏꯁꯩꯒꯤ ꯇꯥꯏꯞꯇ ꯁꯛꯇꯕꯤꯗ ꯁꯨꯃꯥꯏꯅ ꯁꯛꯑꯣꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯍꯣꯏꯅ ꯍꯥꯏꯔꯛꯏꯔꯥ ꯇꯣꯅꯤ ꯍꯣꯏꯅ ꯍꯥꯏꯔꯛꯏꯔꯥ ꯀꯃꯥꯏꯅ ꯇꯧꯔꯛꯄꯅꯣ ꯃꯁꯤꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯁꯛꯀꯅꯤ ꯍꯥꯏꯕꯗꯤ ꯁꯨꯡꯂꯩ ꯂꯩꯇꯦꯕꯀꯣ ꯑꯩꯈꯣꯏ ꯗꯥ ꯇꯣꯅꯤꯁꯤꯅ ꯏꯁꯩꯁꯦ ꯁꯦꯝꯕ ꯃꯇꯝꯁꯤꯗ ꯔꯦꯀꯣꯔꯗ ꯇꯧꯕꯩ ꯕꯨꯠ ꯃꯅꯨꯡꯗ ꯆꯪꯕ ꯀꯥꯟꯁꯤꯗꯅꯦ ꯏꯁꯩ ꯁꯨꯃꯥꯏꯅ ꯁꯛꯇꯣꯏꯅꯦꯗꯤ ꯍꯥꯏꯔꯦꯗꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯈꯣꯟꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯎꯊꯣꯛꯑꯒ ꯍꯥꯏꯕꯗꯤ ꯀꯥꯛꯅ ꯁꯛꯄ ꯁꯨꯃꯥꯏꯅ ꯁ꯭ꯇꯥꯏꯜꯁꯦ ꯁꯛꯂꯣ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯈꯣꯠꯂꯣꯅ ꯍꯥꯏꯕꯁꯦ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯇꯧꯁꯦ ꯍꯥꯏꯗꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯁꯛꯇꯕꯤꯗ ꯍꯥꯏꯕꯗꯤ ꯈꯔ ꯀꯩ ꯍꯥꯏꯅꯤ ꯈꯔ ꯈꯦꯠꯅꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯣ ꯁꯨꯃꯥꯏꯅ ꯍꯥꯏꯔꯨꯔꯦ ꯑꯩꯁꯨ ꯑꯗꯨꯝ ꯃꯥꯟꯅꯕ ꯑꯗꯨꯝ ꯗꯥꯇꯣꯅꯤꯅ ꯍꯥꯏꯗꯣ ꯑꯗꯨꯝ ꯃꯥꯟꯅꯕ ꯐꯖꯅꯕ ꯑꯩꯁꯨ ꯊꯋꯥꯏꯗꯣ ꯄꯥꯝꯖꯔꯕꯅꯤꯅꯀꯣ ꯊꯋꯥꯏ ꯌꯥꯎꯅ ꯑꯗꯨꯝ ꯁꯛꯈꯤꯕꯗꯒꯤ ꯈꯨꯁꯛꯁꯦ ꯇꯣꯉꯥꯟꯅ ꯊꯣꯛꯈꯤꯕꯗꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯁꯛꯈꯤ ꯍꯥꯏꯇꯥꯔꯦ ꯏꯁꯥꯅꯁꯨ ꯄꯥꯝꯖꯈꯤꯕ꯭ꯔꯥ ꯑꯩꯈꯣꯏ ꯇꯣꯅꯤꯅ ꯍꯥꯏꯔꯛꯄ ꯃꯑꯣꯡꯁꯤꯗ ꯑꯁ ꯃꯁꯤꯒꯨꯝꯕ ꯏꯁꯩ ꯈꯨꯁꯛꯁꯤ ꯌꯥꯏ ꯑꯩꯁꯨ ꯄꯥꯝꯃꯤ ꯀꯥꯏꯅ ꯈꯟꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯏꯁꯩꯅꯣꯅꯦ ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯀꯥꯏꯅ ꯁꯤꯒꯨꯝꯕ ꯐꯤꯂꯤꯡꯁꯀ ꯂꯩꯈꯤꯕ꯭ꯔꯥ ꯑꯗꯨꯒꯨꯝꯕꯗꯤ ꯀꯩꯝꯇ ꯂꯩꯇꯦ ꯏꯁꯩꯁꯤꯗꯤ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯈꯣꯟꯖꯦꯜ ꯑꯣꯏꯒꯦꯔꯥ ꯅꯨꯄꯥ ꯈꯣꯟꯖꯦꯜ ꯆꯥꯎꯒꯦꯔꯥ ꯄꯤꯛꯀꯦꯔꯥ ꯃꯥꯒꯤ ꯏꯁꯩꯗꯨꯒꯤ ꯃꯑꯣꯡꯁꯤꯗꯅꯤ ꯑꯗꯨꯅ ꯃꯑꯣꯡꯗꯨꯒꯤ ꯃꯥꯟꯅꯕ ꯑꯗꯨꯝ ꯁꯛꯄꯅꯤ ꯁꯛꯆꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯒ ꯇꯥꯕꯤꯔꯤꯕꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯁꯨ ꯅꯨꯡꯉꯥꯏꯅꯅꯕ ꯅꯤꯛꯈꯥꯏꯌꯨ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯏꯁꯩꯁꯤꯒꯤ ꯈꯖꯤꯛꯇꯪ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯖꯒꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯂꯥꯏꯠ ꯇꯧꯖꯒꯦ ꯑꯗꯨꯝ ꯑꯗꯨꯒ ꯅꯤꯛꯈꯥꯏꯌꯨ ꯍꯥꯏꯔꯤꯕ ꯃꯁꯤꯒꯤ ꯑꯍꯥꯟꯕ ꯑꯦꯜꯕꯝꯁꯤꯒꯤ ꯏꯁꯩ ꯃꯇꯦꯛ ꯑꯃꯇ ꯈꯤꯇꯪ ꯉꯪꯕꯤꯌꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯁꯤꯗ ꯇꯥꯍꯟꯁꯤ ꯑꯗꯨꯒ ꯏꯁꯩꯁꯤ ꯇꯥꯕ ꯃꯇꯝꯗ ꯁꯣꯏꯗꯅꯃꯛꯀꯤ ꯃꯁꯤꯒꯤ ꯇꯦꯁꯁꯨ ꯐꯪꯒꯅꯤ ꯃꯇꯦꯛ ꯑꯃꯇ ꯉꯪꯕꯤꯌꯨ ꯏꯁꯩꯁꯦ ꯈꯅꯥꯎꯁꯤꯗꯤ ꯌꯥꯝ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯖꯗꯕꯅꯦ ꯑꯗꯣ ꯃꯇꯦꯛ ꯑꯃ ꯁꯛꯆꯔꯒꯦꯀꯣ ꯏꯃꯥꯅ ꯍꯛ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯎ ꯏꯄꯥꯅ ꯍꯛ ꯑꯩꯅ ꯊꯧ ꯇꯧ ꯏꯃꯥꯅ ꯍꯛ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯎ ꯏꯄꯥꯅ ꯍꯛ ꯑꯩꯅ ꯊꯧ ꯇꯧ ꯀꯣꯏꯗꯨꯅ ꯆꯠꯇꯨꯅ ꯃꯇꯝ ꯃꯥꯡꯍꯟꯅꯨ ꯅꯃꯅꯕ ꯕꯤꯁꯤꯡꯗꯤ ꯃꯤ ꯂꯣꯏꯅ ꯑꯣꯏꯈꯤꯅꯤ ꯅꯪꯅ ꯊꯟꯗ ꯇꯨꯡꯗ ꯃꯥꯡꯍꯧꯅꯤ ꯁꯩꯀꯦꯁꯨ ꯁꯩꯁꯅꯨ ꯐꯨꯒꯦꯁꯨ ꯐꯨꯁꯅꯨ ꯇꯜꯂꯒ ꯇꯣꯛꯁꯅꯤ ꯋꯥꯔꯒ ꯀꯧꯁꯅꯤ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯃꯣꯏꯅꯗꯤ ꯈꯪꯄꯣꯠꯇꯦꯍꯦ ꯍꯣꯏ ꯍꯣꯏ ꯍꯥꯏꯔꯒ ꯏꯟꯗ꯭ꯔꯒ ꯂꯣꯏꯅ ꯂꯥꯡꯊꯣꯛꯁꯤ ꯅꯤꯛꯈꯥꯏꯌꯨ ꯇꯧꯈꯥꯏꯌꯨ ꯑꯁꯤꯗꯕꯨ ꯄꯨꯟꯁꯤꯒꯤ ꯍꯤꯡꯂꯤꯉꯩꯗ ꯄꯥꯟꯊꯣꯛꯁꯤ ꯆꯈꯥꯏꯌꯨ ꯍꯦꯛ ꯊꯛꯀꯥꯏꯌꯨ ꯈꯜꯂꯤ ꯍꯥꯏꯅ ꯍꯥꯏꯒꯦꯅ ꯐꯠꯇꯦ ꯍꯥꯏꯅ ꯆꯩꯒꯦꯅ ꯍꯥꯏꯅꯃꯒ ꯍꯥꯏꯁꯅꯨ ꯀꯤꯔꯨꯅꯨ ꯌꯥꯝ ꯐꯖꯩ ꯏꯁꯩꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯐꯖꯅ ꯏꯁꯩꯁꯤ ꯃꯌꯥꯝꯅꯁꯨ ꯌꯥꯝ ꯄꯥꯝꯅꯈꯤꯕ ꯑꯗꯨꯒ ꯏꯁꯩꯁꯤꯗꯁꯨ ꯂꯤꯟꯗꯥ ꯏꯁꯥꯃꯛ ꯑꯦꯛ ꯇꯧꯕ ꯌꯥꯎꯕꯤꯕ ꯑꯗꯨꯒ ꯃꯁꯤꯒꯤ ꯏꯁꯩꯁꯤꯗ ꯈꯪꯕꯗ ꯅꯠꯇꯅ ꯃꯁꯤꯗ ꯑꯦꯛ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯏꯁꯤꯇꯥꯁꯨ ꯑꯗꯨꯝ ꯃꯃꯤꯡ ꯆꯠꯈꯤꯕ ꯑꯗꯨꯒꯨꯝꯕ ꯏꯁꯩ ꯑꯃ ꯑꯣꯏ ꯍꯥꯏꯖꯔꯤꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤꯒꯤ ꯏꯁꯩꯁꯤꯒꯤ ꯍꯦꯛ ꯃꯇꯨꯡꯗ ꯀꯔꯝꯍꯥꯏꯅ ꯑꯗꯨꯝ ꯃꯌꯥꯝꯅ ꯏꯁꯩꯁꯤ ꯌꯥꯎꯕꯤꯔꯣꯅ ꯁꯩꯐꯝꯁꯤꯡꯗ ꯍꯥꯏꯕ ꯂꯥꯛꯄꯤꯔꯕ꯭ꯔꯥ ꯃꯗꯨ ꯀꯃꯥꯏꯅ ꯇꯧꯏ ꯈꯔ ꯒꯦꯞ ꯂꯩꯕꯤꯕ꯭ꯔꯥ ꯃꯁꯤꯒꯤ ꯍꯦꯛ ꯐꯣꯡꯉꯕ ꯃꯇꯨꯡ ꯔꯤꯑꯦꯛꯁꯟꯁꯦ ꯀꯃꯥꯏꯅ ꯂꯥꯛꯈꯤ ꯚꯥꯕꯣꯛꯀꯤ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯏꯁꯩꯁꯦ ꯐꯣꯡꯉꯕ ꯃꯇꯨꯡꯁꯤꯗ ꯃꯌꯥꯝꯗ ꯑꯥꯏꯁ ꯇꯤ ꯚꯤ ꯀꯩꯀꯩ ꯃꯌꯥꯝ ꯂꯣꯏ ꯊꯥꯔꯦ ꯂꯣꯏ ꯇꯥꯟꯅꯔꯦꯗꯅꯀꯣ ꯃꯌꯥꯝꯅ ꯌꯥꯝ ꯄꯥꯝꯕ ꯏꯁꯩ ꯑꯃ ꯑꯣꯏꯔꯦꯕ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥ ꯑꯗꯒꯤꯗꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯗꯨꯝ ꯑꯍꯜꯃꯛꯅꯐꯥꯎ ꯄꯥꯝꯕ ꯃꯌꯥꯝ ꯌꯥꯎꯔꯦꯕꯀꯣ ꯑꯩꯉꯣꯟꯗ ꯃꯌꯥꯝ ꯍꯥꯏꯔꯛꯑꯦ ꯁꯤ ꯅꯪ ꯁꯛꯄ ꯈꯣꯠꯄ ꯊꯥꯖꯗꯦ ꯈꯣꯠꯇꯦ ꯑꯗꯨꯃꯥꯏꯅ ꯐꯖꯩ ꯈꯣꯠꯂꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯏꯁꯩꯁꯦ ꯑꯗꯨꯝ ꯂꯩꯀꯥꯏꯒꯤꯗ ꯇꯧꯕ ꯈꯣꯠꯄꯗ ꯅꯪ ꯁꯛꯎ ꯈꯣꯠꯂꯨ ꯑꯗꯩ ꯃꯤꯅꯁꯨ ꯑꯩꯈꯣꯏ ꯁꯤꯗ ꯏꯁꯩ ꯇꯧꯗꯧꯔꯤ ꯅꯪ ꯌꯥꯎꯗꯕ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯕ ꯑꯗꯣ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯃꯥꯏꯅ ꯇ꯭ꯔꯦꯛꯇ ꯑꯣꯏꯅ ꯁꯛꯑꯝꯃꯦꯕ ꯁꯤꯒꯤ ꯏꯁꯩꯁꯤꯗ ꯇ꯭ꯔꯦꯛ ꯊꯥꯗꯣꯛꯑꯒ ꯃꯥꯅꯤ ꯉꯁꯥꯏ ꯏꯁꯩꯁꯤ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛꯁꯤꯌꯥꯟꯁꯤꯡꯅ ꯏꯁꯩꯗꯣ ꯇꯥꯗ꯭ꯔꯒꯗꯤ ꯃꯣꯏꯅ ꯅꯤꯡꯊꯤꯅ ꯐꯖꯅ ꯈꯣꯡꯉꯛꯇ꯭ꯔꯗꯤ ꯏꯁꯩꯒꯤ ꯃꯍꯥꯎꯗꯣ ꯌꯧꯕ ꯉꯝꯃꯣꯏꯗꯧꯕꯅꯤꯅ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯩ ꯇ꯭ꯔꯦꯛꯇ ꯑꯣꯏꯅ ꯑꯗꯨꯝ ꯁꯛꯆꯕ ꯍꯧꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯏꯁꯩꯁꯤꯗꯒꯤ ꯍꯣꯏ ꯑꯗꯒꯤ ꯁꯤꯒꯤ ꯏꯁꯩꯁꯤꯒꯤ ꯍꯦꯛ ꯃꯊꯪ ꯁꯤ ꯃꯥꯏ ꯄꯥꯛꯈꯤꯕꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯇꯣꯅꯤ ꯍꯣꯏꯅ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯅꯤꯁꯨꯕ ꯏꯁꯩꯁꯤꯗꯁꯨ ꯀꯃꯥꯏꯅꯅꯣ ꯃꯣꯏꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯍꯧꯗꯣꯔꯛꯏ ꯅꯪ ꯃꯁꯤ ꯃꯈꯥ ꯇꯥꯅ ꯍꯥꯏꯕꯤꯔꯛꯄ꯭ꯔꯥ ꯀꯃꯥꯏ ꯀꯔꯤ ꯍꯥꯏꯔ ꯀꯃꯥꯏꯅ ꯇꯧꯔꯛꯄꯅꯣ ꯑꯅꯤꯁꯨꯕ ꯏꯁꯩꯁꯤꯁꯨ ꯑꯩ ꯉꯥꯎꯖꯩ ꯆꯥꯛꯆꯩ ꯍꯥꯏꯔꯤꯕ ꯑꯦꯜꯕꯝꯁꯦ ꯁꯤꯁꯨ ꯁꯤꯗ ꯄꯥꯝꯅꯔꯦ ꯃꯥꯏ ꯄꯥꯛꯑꯦꯀꯣ ꯁꯛꯁꯦꯁ ꯑꯣꯏꯔꯕꯅꯤna ꯏꯁꯩ ꯑꯃꯃꯨꯛ ꯈꯤꯇꯪ ꯈꯦꯠꯅꯕ ꯑꯗꯨꯅ ꯌꯥꯝ ꯂꯥꯡꯈ꯭ꯔꯦꯗꯅ ꯅꯤꯛꯈꯥꯏꯌꯨꯁꯤꯅ ꯑꯗ ꯈꯤꯇꯪ ꯈꯦꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯒ ꯋꯦꯁꯇꯔꯟꯒꯤ ꯇꯥꯏꯞꯇ ꯁꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯕꯗꯒꯤ ꯁ꯭ꯇꯥꯏꯜ ꯑꯃꯃꯨꯛ ꯄꯨꯊꯣꯛꯄꯅꯦꯕ ꯇꯣꯉꯥꯟꯕ ꯌꯥꯝ ꯊꯤꯅ ꯑꯅꯤꯁꯤꯒꯤ ꯈꯨꯁꯛꯁꯤꯗꯤ ꯈꯦꯠꯅꯔꯦꯗꯅ ꯈꯔ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯇꯧꯕꯗꯒꯤ ꯄꯨꯊꯣꯛꯄꯗꯒꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯌꯥꯝꯅ ꯄꯥꯝꯕ ꯑꯣꯏꯅꯔꯦ ꯑꯗꯒꯤ ꯏꯁꯩꯁꯤꯃꯛꯇꯁꯨ ꯐꯤꯂꯝꯒꯤ ꯂꯧꯔꯒꯦꯅ ꯐꯤꯂꯝ ꯅꯤꯡꯉꯣꯜ ꯋꯥꯏꯊꯧ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯗ ꯏꯁꯩꯁꯦ ꯃꯣꯏꯒꯤ ꯑꯗꯨꯝ ꯍꯥꯞꯆꯔꯒꯦꯅ ꯑꯗꯨꯝ ꯂꯧꯈ꯭ꯔꯦ
ꯑꯅꯤꯁꯨꯕ ꯃꯁꯤꯒꯤ ꯀꯩꯅꯣ ꯐꯣꯡꯉꯩꯕꯤ ꯏꯁꯩꯁꯦ ꯑꯗꯨꯝ ꯐꯤꯂꯝꯁꯤꯗꯁꯨ ꯂꯧꯈ꯭ꯔꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈꯪꯖꯅꯤꯡꯉꯤꯅ ꯁꯤꯒꯤ ꯏꯁꯩꯁꯤꯅ ꯑꯣꯏꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯍꯥꯟ ꯍꯥꯟꯕ ꯐꯤꯂꯝꯒꯨꯝꯕꯒꯤ ꯏꯁꯩꯁꯦ ꯀꯔꯝꯕ ꯐꯤꯂꯝꯒꯤ ꯏꯁꯩꯅ ꯑꯣꯏꯈꯤꯒꯦ ꯃꯃꯥꯡꯗ ꯑꯩꯁꯦ ꯑꯩꯅ ꯅꯤꯅꯦ ꯍꯣꯏꯗ ꯂꯩꯔꯤꯉꯩꯁꯤꯗ ꯏꯃꯥꯒꯤ ꯁꯅꯥꯊꯣꯏꯅ ꯐꯤꯂꯝ ꯑꯃꯈꯛꯀꯤ ꯑꯩꯅ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯁꯛꯆꯔꯨꯏ ꯑꯃꯈꯛ ꯑꯩꯒꯤ ꯚꯣꯀꯦꯜ ꯇꯦꯁ ꯇꯧꯁꯦꯅ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯍꯥꯞꯆꯤꯟꯕꯤꯈ꯭ꯔꯦ ꯗꯨꯋꯦꯠ ꯁꯣꯡ ꯑꯣꯏꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯑꯅ ꯇꯧꯕ ꯏꯁꯩ ꯑꯩꯈꯣꯏꯒꯤ ꯗꯨꯋꯦꯠ ꯁꯣꯡ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯇꯥꯖꯈꯤꯕꯗ ꯏꯃꯥꯒꯤ ꯁꯅꯥꯊꯣꯏꯅ ꯒꯨꯔꯨ ꯁꯔꯥꯡꯊꯦꯡꯅ ꯁꯛꯃꯤꯟꯅꯕ ꯏꯁꯩꯁꯦ ꯃꯁꯤꯅ ꯏꯍꯥꯟ ꯍꯥꯟꯕ ꯐꯤꯂꯝ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯐꯤꯂꯝꯁꯤꯒꯤ ꯃꯇꯨꯡꯗ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯅꯤꯁꯨꯕꯗ ꯐꯣꯡꯈꯤꯕ ꯉꯥꯎꯖꯩ ꯆꯥꯛꯆꯩ ꯍꯥꯏꯕ ꯏꯁꯩꯁꯤꯅ ꯑꯣꯏꯗꯣꯏꯔꯥ ꯑꯅꯤꯁꯨꯕꯁꯦ ꯁꯤ ꯑꯗꯨꯝ ꯂꯧꯈ꯭ꯔꯦ ꯁꯤꯁꯨ ꯑꯣꯏꯔꯦ ꯑꯁꯤꯁꯨ ꯑꯣꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯑꯇꯩ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯐꯤꯂꯝꯒꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯗꯨꯝ ꯇꯥꯕ ꯐꯪꯖꯔꯦ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯁꯨꯝ ꯇꯞꯅ ꯇꯞꯅ ꯉꯁꯥꯏꯒꯤ ꯍꯦꯛ ꯐꯣꯡꯉꯛꯄ ꯏꯁꯩꯗ ꯃꯤꯅ ꯃꯁꯛ ꯈꯪꯅꯕ ꯁꯩꯁꯛꯄꯤ ꯑꯃ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯂꯤꯟꯗꯥ ꯊꯥꯡꯖꯝꯁꯤ ꯑꯣꯏꯔꯤ ꯑꯩꯈꯣꯏꯅ ꯈꯪꯖꯕꯗꯀꯣ ꯅꯤꯈꯥꯏꯌꯨ ꯂꯩꯔꯦ ꯉꯥꯎꯖꯩ ꯆꯥꯛꯆꯩ ꯂꯩꯔꯦ ꯁꯤꯒꯤ ꯃꯊꯪꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯎꯖꯕꯗ ꯑꯃꯨꯛ ꯆꯣꯀ꯭ꯂꯦꯠꯁꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯂꯥꯛꯄꯁꯤ ꯆꯣꯀ꯭ꯂꯦꯠꯁꯤꯗꯗꯤ ꯑꯃꯨꯛ ꯏꯁꯥꯅꯁꯨ ꯌꯥꯝ ꯐꯖꯅ ꯑꯦꯛ ꯇꯧꯔꯦ ꯃꯤ ꯑꯇꯣꯞꯄ ꯌꯥꯎꯗꯕꯒꯤ ꯑꯃ ꯂꯩꯁꯤꯜꯂꯦꯕꯀꯣ ꯃꯁꯤꯗꯩꯗ ꯀꯔꯝꯍꯥꯏꯅꯅꯣ ꯁꯤꯗꯩꯗ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁ ꯑꯃ ꯅꯦꯛꯁꯤ ꯀꯥꯏꯅ ꯈꯟꯅꯔꯛꯇ꯭ꯔꯕ꯭ꯔꯥ ꯁꯤꯗꯒꯤꯗꯤ ꯑꯗꯨꯝ ꯂꯤꯟꯗꯥ ꯏꯁꯥꯃꯛꯅ ꯇꯧꯔꯒꯅ ꯍꯦꯟꯅ ꯐꯖꯔꯅꯤ ꯀꯥꯏꯅ ꯂꯦꯞꯄꯤꯔꯛꯄ꯭ꯔꯥ ꯃꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯏꯁꯥꯅ ꯂꯦꯞꯆꯔꯤꯔ ꯃꯁꯤ ꯑꯗꯨꯒ ꯗꯤꯔꯦꯛꯁꯟ ꯇꯧꯔꯤꯕ ꯀꯥꯡꯕꯨꯅ ꯂꯦꯞꯄꯤꯕ꯭ꯔꯥ ꯃꯁꯤ ꯑꯩ ꯏꯁꯥꯅꯗꯤ ꯑꯝꯇ ꯂꯦꯞꯆꯗꯦ ꯗꯤꯔꯦꯛꯁꯟ ꯇꯧꯔꯤꯕ ꯑꯗꯩ ꯍꯦꯃꯟꯇ ꯈꯨꯃꯟꯁꯦ ꯃꯥꯅꯁꯨ ꯑꯗꯨꯝ ꯑꯦꯛꯇꯤꯡꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯕꯅꯤꯅꯀꯣ ꯑꯗꯒꯤꯗꯤ ꯗꯥꯗꯨꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨꯀꯣ ꯑꯗꯩ ꯁꯤ ꯏꯁꯩꯁꯦ ꯃꯤꯅ ꯑꯩꯅ ꯄꯨꯊꯣꯛꯆꯕꯁꯤ ꯅꯠꯇꯦꯕ ꯃꯤꯅ ꯄꯨꯊꯣꯛꯆꯕ ꯀꯩ ꯍꯥꯏꯅꯤ ꯄꯨꯊꯣꯛꯆꯒꯦꯅ ꯍꯥꯏꯔꯒ ꯇꯧꯔꯛꯄꯅꯦꯕꯀꯣ ꯑꯩꯉꯣꯟꯗ ꯁꯨꯝ ꯏꯁꯩꯁꯦ ꯄꯥꯝꯖꯕ ꯑꯩꯒꯤ ꯏꯁꯩꯁꯤꯗ ꯉꯥꯎꯖꯕ ꯍꯥꯏꯇꯥꯔꯦ ꯃꯤꯅ ꯑꯗꯒꯤ ꯍꯦꯃꯟꯇ ꯈꯨꯃꯟꯁꯤꯅ ꯑꯗꯨꯃꯥꯏꯅ ꯄꯨꯁꯤꯜꯂꯛꯑꯒ ꯅꯪ ꯏꯁꯩ ꯑꯃ ꯁꯨꯃꯥꯏꯅ ꯅꯝꯅꯕꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯂꯥꯛꯑꯦ ꯈꯣꯠꯂꯦꯅ ꯍꯥꯏꯕꯗꯒꯤ ꯃꯥꯅ ꯇꯧꯔꯒ ꯑꯩ ꯀꯨꯝꯃꯣꯅ ꯗꯥꯏꯔꯦꯛꯇꯤ ꯍꯥꯏꯔꯛꯄꯅꯦꯕ ꯑꯩ ꯗꯥꯏꯔꯦꯛ ꯍꯦꯔꯣꯏꯟ ꯀꯨꯝꯕꯗꯤ ꯀꯨꯝꯖꯔꯣꯏ ꯑꯗꯨꯗ ꯑꯩ ꯏꯅꯥꯎꯄꯤꯁꯦ ꯆꯣꯀ꯭ꯂꯦꯠ ꯀꯨꯝꯕꯁꯦ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎꯄꯤꯅꯦꯕ ꯉꯁꯥꯏ ꯄꯟꯕꯤꯕꯗꯣ ꯍꯣꯏ ꯑꯗꯨꯒ ꯑꯁꯤꯁꯨ ꯑꯗꯨꯝ ꯏꯁꯩꯁꯤ ꯍꯤꯠ ꯑꯗꯨꯝ ꯑꯣꯏꯈ꯭ꯔꯦ ꯆꯣꯀ꯭ꯂꯦꯠꯁꯤꯁꯨꯀꯣ ꯑꯗꯨꯗꯒꯤ ꯏꯁꯥꯅ ꯑꯗꯒꯤ ꯅꯝꯃꯤꯕ ꯁꯤꯅꯦꯃꯥꯇꯣꯒ꯭ꯔꯥꯐꯤ ꯃꯥꯒꯤ ꯁ꯭ꯇꯥꯏꯜ ꯑꯩꯈꯣꯏ ꯍꯦꯃꯟꯇ ꯀꯨꯃꯟꯒꯤꯗꯤ ꯃꯁꯥ ꯅꯥꯟꯕ ꯑꯗꯒꯤꯗꯤ ꯇꯣꯉꯥꯟꯕ ꯂꯣꯀꯦꯁꯟꯁꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯗ ꯂꯩꯇꯕ ꯃꯥꯟꯕ ꯇꯣꯉꯥꯟꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯁ꯭ꯄꯤꯁꯦꯜ ꯀꯩꯅꯣꯁꯤꯡ ꯏꯐꯦꯛꯁꯤꯡ ꯁꯤꯖꯤꯟꯅꯕꯒꯤ ꯌꯥꯝ ꯆꯥꯡ ꯍꯥꯏꯇꯥꯔꯦꯀꯣ ꯆꯣꯀ꯭ꯂꯦꯠ ꯍꯥꯏꯔꯦ ꯇꯨꯡꯗ ꯆꯣꯀ꯭ꯂꯦꯠ ꯂꯩꯕꯤ ꯑꯗꯩ ꯑꯉꯥꯡ ꯇꯤꯚꯤ ꯃꯃꯥꯡꯗ ꯇꯤꯚꯤ ꯐꯠꯊꯣꯛꯄꯤ ꯑꯗꯒꯤ ꯈꯔ ꯍꯥꯏꯇꯥꯔꯦ ꯒ꯭ꯔꯥꯐꯤꯛꯁꯤꯡꯁꯦ ꯁ꯭ꯄꯤꯁꯦꯜ ꯏꯐꯦꯛꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯎꯏꯌꯦꯕ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯑꯆꯧꯕ ꯀꯩꯅꯣꯁꯤ ꯑꯇꯩ ꯇꯧꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡ ꯃꯌꯥꯝꯒꯤꯗꯨꯁꯨ ꯂꯣꯏꯅ ꯑꯩꯈꯣꯏꯅ ꯊꯥꯒꯠꯆꯒꯦ ꯑꯗꯨꯒ ꯃꯊꯪꯗ ꯑꯁꯤꯒꯤ ꯃꯊꯪꯗ ꯀꯣꯏꯅꯔꯦ ꯑꯗꯒꯤ ꯁꯤꯒꯤ ꯏꯁꯩꯒꯤ ꯃꯇꯥꯡꯁꯤ ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯤꯕꯅꯣ ꯁꯤꯁꯨ ꯃꯤꯅ ꯄꯨꯊꯣꯛꯄꯤꯔꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯣꯏꯅꯔꯦꯁꯦ ꯀꯣꯏꯅꯔꯦꯁꯤꯁꯨ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯗꯒꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯁꯤꯁꯨ ꯆꯞ ꯃꯥꯟꯅꯅ ꯉꯁꯥꯏ ꯁꯥꯒꯠꯂꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯥꯕꯤꯔꯤꯕꯁꯤꯡꯁꯤꯅ ꯅꯨꯡꯉꯥꯏꯅꯅꯕ ꯆꯣꯀ꯭ꯂꯦꯠꯁꯤꯒꯤ ꯃꯇꯦꯛ ꯑꯃꯇꯪ ꯍꯧꯕꯒꯤ ꯃꯇꯦꯛ ꯑꯃꯇꯪ ꯉꯪꯕꯤꯌꯨ ꯅꯪꯖꯒꯦ ꯑꯉꯥꯡꯅ ꯆꯣꯀ꯭ꯂꯦꯠ ꯄꯥꯝꯕꯒꯨꯝ ꯇꯤꯚꯤ ꯄꯥꯝꯕꯒꯨꯝ ꯑꯩꯅ ꯅꯪꯕꯨꯁꯨ ꯄꯥꯝꯖꯩꯌꯦ ꯐꯖꯕ ꯍꯩꯔꯪ ꯂꯩꯔꯪꯗ ꯃꯤꯇꯥꯖꯕꯒꯨꯝ ꯑꯩꯅ ꯅꯪꯕꯨꯁꯨ ꯑꯗꯨꯝ ꯃꯤꯇꯥꯖꯩꯌꯦ ꯑꯣ ꯊꯃꯣꯏꯁꯦ ꯆꯥꯛꯀꯦ ꯍꯦ ꯀꯥꯔꯦ ꯍꯦ ꯃꯩꯈꯨꯋꯥ ꯋꯥ ꯀꯥꯔꯦ ꯅꯪꯒꯤ ꯁꯛꯇꯝꯁꯤꯅ ꯏꯇꯨꯡꯁꯨ ꯏꯃꯥꯡꯁꯨ ꯇꯝꯅꯔꯦ ꯑꯇꯣꯞꯄ ꯀꯣꯏꯍꯟꯅꯤꯡꯗꯦ ꯑꯇꯣꯞꯄ ꯌꯦꯡꯍꯟꯅꯤꯡꯗꯦ ꯃꯤꯅꯒ ꯍꯟꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯄꯨꯡꯃꯥꯡ ꯃꯥꯡꯖꯔꯦ ꯅꯪꯕꯨ ꯀꯣꯏꯁꯦ ꯁꯦꯟꯅꯅꯤ ꯅꯪꯕꯨ ꯁꯨꯡꯊꯥ ꯊꯥꯗꯣꯛꯂꯣꯏ ꯑꯗꯨ ꯑꯗꯥ ꯑꯩ ꯈꯪꯗꯦ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯂꯩꯗꯣꯏꯅꯤ ꯌꯥꯝ ꯐꯖꯔꯦ ꯈꯅꯥꯎꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯥꯝ ꯐꯖꯔꯦ ꯑꯩꯈꯣꯏꯒꯤ ꯔꯦꯀꯣꯔꯗꯁꯤꯅ ꯄꯨꯔꯥ ꯑꯩꯈꯣꯏꯅ ꯐꯖꯕ ꯌꯦꯡꯉꯒ ꯇꯧꯖꯕꯅꯤ ꯁꯤꯅ ꯂꯥꯏꯚ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯔꯦꯀꯣꯔꯗ ꯇꯧꯖꯕꯅꯤꯅ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯌꯥꯝ ꯐꯖꯅ ꯁꯛꯄꯤꯔꯦ ꯁꯤꯒꯤ ꯃꯊꯪꯗ ꯃꯊꯪ ꯏꯁꯩꯁꯤ ꯂꯣꯏꯅ ꯄꯨꯊꯣꯔꯛꯄꯁꯤꯡꯁꯤ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯑꯃ ꯐꯣꯡꯉꯨꯕꯒ ꯏꯁꯩꯁꯤ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯤꯟꯗꯥ ꯊꯥꯡꯖꯝꯒꯤ ꯏꯁꯩ ꯑꯃ ꯂꯥꯛꯑꯒꯗꯤ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯑꯗꯨꯝ ꯔꯦꯇꯤꯡꯁꯦ ꯑꯗꯨꯝ ꯋꯥꯡꯅ ꯀꯥꯒꯗꯧꯕꯒꯤ ꯑꯗꯨꯝ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨ ꯃꯁꯤꯒꯤ ꯃꯊꯪꯗ ꯑꯃꯨꯛ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯥꯛꯏꯕ ꯉꯁꯥꯏ ꯁꯤꯁꯨ ꯏꯃꯨꯡ ꯃꯅꯨꯡꯅ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯕꯅꯤ ꯍꯥꯏꯕꯤꯔꯦꯀꯣ ꯉꯁꯥꯏꯒꯤ ꯀꯣꯏꯅꯔꯦꯒꯤ ꯃꯇꯥꯡꯁꯦ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯅꯝꯕ ꯈꯣꯠꯄꯁꯤꯗ ꯀꯔꯤ ꯑꯋꯥꯕ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯤꯒꯤꯗꯤ ꯋꯥꯔꯤ ꯍꯥꯏꯐꯦꯠꯇꯪ ꯇꯝꯕꯤꯌꯨ ꯁꯤꯒꯤ ꯃꯇꯥꯡꯁꯤ ꯀꯣꯏꯅꯔꯦꯁꯦ ꯍꯣꯏ ꯀꯣꯏꯅꯔꯦꯁꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯑꯦꯜꯕꯝꯁꯦ ꯅꯝꯕꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯈꯔꯕꯨꯗꯤ ꯋꯥꯈꯤ ꯍꯥꯏꯇꯥꯔꯦ ꯋꯥꯈꯤꯗꯤ ꯃꯤꯁꯨ ꯌꯥꯝꯃꯛꯄ ꯗꯥꯟꯁꯔ ꯀꯩꯀꯩ ꯃꯌꯥꯝ ꯌꯥꯎꯔꯛꯄ ꯑꯗꯒꯤ
isai shooting tau ya de ba ting shooting matan de lepsal ura ba ko tau ba ya de ha ba gi mo problem khara marak to tau na ki ba tongan ba irang gi kari kra gi ade mu ge thok ye sin nam tau na ba ade khara mati ama nam hora ga tang khai ba khara gap le ga mu nam ba adu mai dum khara de du mai tau gi adu mo mai thang ga loisala kan da adu gi miyam na dum thajadana adu masigi so dum yamna nungai ba mo oi kre ko adu sigi marak sigi phawgu sida duet song hai tare atopa ꯑꯩꯈꯣꯏꯒꯤ ꯑꯥꯔꯕꯤꯟ ꯁꯣꯏꯕꯝꯒꯨꯝꯕ ꯑꯦꯖꯦ ꯃꯁꯤꯅꯥꯝꯒꯨꯝꯕꯒꯤ ꯃꯁꯤꯒꯤ ꯃꯔꯛꯁꯤꯗ ꯐꯪꯕꯤꯈ꯭ꯔꯕ꯭ꯔꯥ ꯑꯗꯨꯒ ꯁꯤꯐꯧꯁꯤ ꯑꯗꯨꯝ ꯏꯁꯥ ꯏꯊꯟꯗꯅ ꯀꯅꯥꯒꯨꯝꯕ ꯒ꯭ꯔꯨꯞ ꯁꯣꯡ ꯑꯝꯇ ꯁꯛꯇꯅ ꯂꯩꯔꯤꯕ꯭ꯔꯥ ꯀꯣꯏꯅꯔꯦ ꯍꯥꯏꯅ ꯄꯨꯊꯣꯛꯄꯒꯤ ꯆꯥꯡ ꯁ꯭ꯋꯥꯏꯐꯥꯎꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯐꯧ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯦꯗꯅꯀꯣ ꯂꯩꯔꯀꯥꯟꯁꯤꯗ ꯖꯣꯏꯔꯕꯤꯁꯦ ꯃꯩꯇꯩ ꯈꯨꯃꯟꯒꯤ ꯑꯍꯥꯟꯕ ꯃꯥꯏ ꯐꯤꯂꯝ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯗ ꯏꯁꯩ ꯑꯩꯁꯨ ꯁꯔꯨꯛ ꯌꯥꯖꯒꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯄꯨꯜꯂꯒ ꯁꯛꯄ ꯑꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯣꯐꯔꯁꯤꯃ ꯂꯥꯛꯑꯦꯕꯀꯣ ꯑꯗ ꯑꯩꯈꯣꯏꯁꯨ ꯎꯖꯔꯦ ꯏꯁꯩꯗꯨꯒꯤ ꯑꯗꯨꯒ ꯏꯁꯩꯗꯨꯒꯤ ꯑꯃꯨꯛ ꯃꯇꯦꯛ ꯑꯃꯇꯪꯒ ꯇꯥꯖꯒꯦ ꯃꯇꯦꯛ ꯑꯃꯇꯪꯒ ꯉꯪꯕꯤꯌꯨ ꯋꯥꯔꯁꯨ ꯋꯥꯅ ꯈꯅꯥꯎꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯑꯗꯨꯁꯨ ꯇꯥꯛꯄꯤꯔꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯐꯤꯜꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁ ꯃꯌꯥꯝꯅ ꯄꯨꯟꯅ ꯁꯛꯄꯅꯦ ꯑꯗꯨꯕꯨ ꯃꯇꯦꯛ ꯑꯃꯇꯪ ꯇꯥꯕꯤꯅꯕ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯗ ꯑꯩꯅ ꯁꯛꯆꯔꯤꯕ ꯃꯇꯦꯛꯇꯣ ꯈꯤꯇꯪ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯁ꯭ꯀꯦꯜ ꯄꯥꯏꯕ꯭ꯔꯥ ꯁ꯭ꯀꯦꯜꯁꯦ ꯀꯩꯅꯣ ꯐꯅ ꯂꯧꯕ ꯌꯥꯅꯕ ꯌꯥꯅꯤꯀꯣ ꯌꯥꯅꯤꯀꯣ ꯑꯣꯀꯦ ꯂꯥꯛꯂꯣ ꯑꯩꯒꯤ ꯄꯥꯝꯃꯨꯕ ꯅꯪꯕꯨ ꯂꯧꯔꯣ ꯑꯩꯒꯤ ꯊꯃꯣꯏ ꯄꯨꯝꯕ ꯂꯥꯛꯂꯣ ꯑꯩꯒꯤ ꯄꯥꯝꯃꯨꯕ ꯅꯪꯕು ಲೌರೋ ಐಗೆ ಥಮೋಯ್ ಪುಂಬ ತಮ್ಮಿರೋ ನುಂಶಿಬಾದೋ ನನಿಂತಮ್ನ ಕಿಸಿನ್ಬಿರೋ ಚಿದ್ನ ನನಾಪ್ತಗಿ ಲಿಂಗನವಾ ಸಿಗೋ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯄꯨꯟꯅ ꯏꯁꯩꯁꯦ ꯑꯥꯔꯇꯤꯁ ꯃꯔꯤ ꯃꯉꯥꯅ ꯄꯨꯟꯅ ꯁꯛꯃꯤꯟꯅꯕꯅꯤꯅ ꯏꯁꯩꯁꯤꯒꯤꯕꯨꯗꯤ ꯃꯌꯥꯝꯅ ꯂꯣꯏꯅ ꯄꯨꯝꯅꯃꯛ ꯈꯪꯖꯔꯦ ꯌꯥꯝ ꯐꯖꯅ ꯁꯛꯄꯤꯔꯦ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯂꯤꯁꯅꯔꯁꯤꯡꯅ ꯂꯦꯟꯗꯥ ꯊꯥꯡꯖꯝ ꯂꯥꯛꯄ ꯃꯇꯝꯗ ꯁꯛꯍꯟꯕꯤꯌꯨ ꯍꯥꯏꯕ ꯏꯁꯩ ꯀꯌꯥ ꯃꯔꯨꯝ ꯂꯩꯖꯔꯤ ꯃꯇꯦꯛ ꯁꯨꯝ ꯁꯛꯍꯟꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯇꯥꯡ ꯑꯇꯣꯞꯄ ꯋꯥꯔꯤ ꯋꯥꯇꯥꯏꯁꯨ ꯈꯔ ꯁꯥꯖꯒꯦ ꯃꯈꯥ ꯇꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯐꯥꯎꯕꯒꯤ ꯉꯁꯥꯏꯒꯤ ꯍꯤꯟꯗꯨꯁꯇꯥꯅꯤꯒꯤ ꯂꯩꯔꯝꯃꯤꯕ ꯃꯇꯝ ꯏꯁꯩꯒꯤ ꯃꯑꯣꯡꯁꯤꯗꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯈꯜ ꯑꯃꯗ ꯁꯛꯈ꯭ꯔꯕ ꯃꯇꯨꯡꯁꯤꯗ ꯃꯌꯥꯝꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯃꯇꯝ ꯏꯁꯩꯒꯤ ꯁꯛꯅꯔꯤꯕ ꯃꯑꯣꯡꯁꯤꯗ ꯁꯛꯅꯤꯡꯕꯗꯤ ꯐꯥꯎꯕꯤꯗꯕ꯭ꯔꯥ ꯁꯤꯒꯤ ꯇꯥꯏꯞꯁꯤꯗ ꯑꯗꯨꯝ ꯂꯩꯒꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯁꯛꯅꯤꯡꯕꯁꯦ ꯑꯗꯨꯝ ꯐꯥꯎꯋꯦ ꯍꯣꯏ ꯃꯦꯂꯣꯗꯤ ꯁ꯭ꯇꯥꯏꯜ ꯀꯣ ꯃꯦꯂꯣꯗꯤ ꯁ꯭ꯇꯥꯏꯜ ꯑꯗꯨꯃꯥꯏꯅ ꯁꯛꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯏꯁꯩꯁꯤꯗꯤ ꯑꯗꯨꯝ ꯃꯈꯜ ꯃꯈꯜꯒꯤ ꯑꯃꯗꯅ ꯃꯤꯅ ꯍꯦꯛ ꯁꯛꯑꯣꯅ ꯍꯥꯏꯔꯛꯄ ꯏꯁꯩꯁꯦ ꯁꯤꯒꯨꯝꯕ ꯀꯩ ꯍꯥꯏꯅꯤ ꯑꯔꯥꯡꯕ ꯏꯁꯩ ꯉꯥꯛꯇ ꯑꯗꯨꯝ ꯑꯃꯨꯛ ꯈꯛꯇꯪꯗ ꯁꯤꯗ ꯈꯪꯈ꯭ꯔꯕꯅꯤꯅ ꯁꯤꯒꯨꯝꯕ ꯃꯑꯣꯡꯁꯦ ꯑꯗꯨꯝ ꯆꯥꯟꯅꯗꯕ ꯅꯤꯡꯗꯅ ꯁꯤꯗ ꯑꯗꯨꯝ ꯍꯥꯏ ꯂꯩꯔꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯦꯖꯦ ꯃꯁꯤꯅꯥꯝꯒ ꯑꯃꯨꯛ ꯁꯛꯃꯤꯟꯅꯕꯗ ꯃꯁꯤꯕꯨ ꯀꯧꯕ꯭ꯔꯥ ꯅꯨꯡꯁꯤꯕ ꯏꯁꯩꯁꯤꯃꯗꯤ ꯑꯃꯨꯛ ꯈꯔꯇꯪ ꯑꯩꯈꯣꯏꯒꯤ ꯈꯖꯤꯛꯇꯪ ꯀꯩꯅꯣꯁꯤꯗꯒꯤ ꯊꯩꯗꯣꯔꯛꯑꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯏꯁꯩ ꯃꯇꯥꯡꯗꯗꯤ ꯀꯃꯥꯏꯅ ꯐꯥꯎꯈꯤ ꯍꯥꯏꯗꯤ ꯑꯁꯤꯒꯨꯝꯕ ꯏꯁꯩ ꯑꯃ ꯁꯛꯄ ꯑꯃꯨꯛ ꯐꯪꯅꯅꯕꯒꯤ ꯇꯥꯟꯖꯥꯁꯤ ꯀꯃꯥꯏꯅ ꯄꯤꯔꯛꯄꯅꯣ ꯁꯤꯅ ꯑꯃꯨꯛ ꯁꯤꯁꯨ ꯗꯥꯇꯣꯅꯤꯅ ꯇꯧꯕ ꯏꯁꯩꯅꯦꯕꯀꯣ ꯍꯣꯏ ꯏꯆꯦ ꯍꯦꯃꯟꯇꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯏꯆꯦꯒ ꯅꯪꯒꯤ ꯏꯁꯩ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯈꯣꯠꯂꯦ ꯍꯥꯏꯔꯗꯤ ꯗꯥꯇꯣꯅꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯏꯁꯩꯁꯦ ꯇꯥꯔꯦ ꯑꯩꯁꯦ ꯈꯤꯇꯪꯗꯤ ꯑꯗꯨꯝ ꯆꯥꯟꯅꯒꯗ꯭ꯔꯅ ꯈꯤꯇꯪꯗꯤ ꯈꯜꯂꯦꯀꯣ ꯋꯥꯈꯜꯁꯤꯗ ꯑꯩꯒꯤ ꯁ꯭ꯇꯥꯏꯜꯁꯤꯒꯅ ꯑꯗꯨꯕꯨ ꯁꯨꯝ ꯌꯦꯡꯉꯁꯦ ꯑꯅ ꯍꯥꯏꯕꯗꯒꯤ ꯁꯛꯄꯗ ꯑꯗꯨꯝ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯤꯅ ꯑꯗꯨꯝ ꯄꯥꯝꯕ ꯑꯣꯏꯈ꯭ꯔꯦ ꯃꯌꯥꯝꯅꯁꯨ ꯌꯥꯝꯅ ꯄꯥꯝꯕ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯗꯨꯝ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ ꯑꯗꯨꯝ ꯄꯥꯝꯗꯨꯅ ꯂꯩꯔꯤꯕ ꯏꯁꯩꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯗꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯌꯥꯝ ꯇꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯈꯟꯗꯅ ꯂꯩꯔꯤꯕ ꯏꯁꯩꯅꯤ ꯑꯗꯨꯒ ꯏꯁꯩꯁꯤꯒꯤ ꯃꯇꯦꯛ ꯑꯃꯇꯪ ꯃꯁꯤ ꯇꯥꯟꯅꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃꯇꯪ ꯂꯧꯖꯒꯦ ꯋꯥꯔꯁꯨ ꯋꯥꯅ ꯉꯁꯤꯗꯤ ꯈꯔ ꯌꯥꯝꯅ ꯁꯛꯍꯟꯖꯕ ꯇꯥꯔꯦ ꯏꯁꯩꯁꯦ ꯑꯗꯣ ꯈꯖꯤꯛꯇꯪ ꯃꯇꯦꯛ ꯑꯃꯇꯪꯒ ꯁꯛꯄꯤꯅꯕ ꯃꯁꯤ ꯑꯃꯇꯪꯒ ꯑꯩꯅ ꯁꯛꯈꯤꯕ ꯃꯇꯥꯡꯗꯣ ꯀꯩꯅꯣ ꯑꯦꯞ ꯁꯥ ꯃꯥꯏꯅꯔ ꯑꯩ ꯄꯥꯠꯇꯨꯗ ꯁꯛꯎꯔꯥ ꯌꯥꯏ
Masibu kaubara nungsiba Masibu kaubara nungsiba Masibu kaubara nungsiba Yam noisering a Sicily, not Thangjam Diamond Radio, the Limpiratana. Tongan Tongan Bapunkiba, Masak Naira, say Cameroon, Tanbire, I say sing a sigi, a Kamina Torokpa, the Hosipogi journey, say Sapi Amagi journeys, the Mayam, the Sokana, Makal, Amasi Wari sings it Tanzere. Yam Namunga, Manaki, Saitapiki, Rovra, Kekuilo, Magina Traga, Tongan, but Dharmakarmagi Tongan, but Chatpa the Suya, we have a Masu, Yareduga, Marina. Masidagi kuigi tabiri basingshina lindana hangi taris ba sakpa isaisina kuigi arangba degi di fazaraba film gi kai isai ngakani adu sigumba isaishu makal se sigumgi isai makal se ko lindana su sakpa da hai base masi khangna na bagi dam to myam do thokna na bagi tanza tong pibiu kare tare hojiki rubra ki chaliba mong se masigi lohong khongdong bada natraga surat ta kai da masigi chaliba mong sida masigi isai mate ma tong tambiro aduga topa makal ma gam tajing hangi karamboina tawidure ꯑꯩꯒꯤ ꯑꯍꯥꯟꯕ ꯔꯨꯕ꯭ꯔꯥꯒꯤꯗ ꯁꯛꯄꯗ ꯌꯥꯎꯈꯤꯕ ꯄꯔꯦꯡ ꯈꯔꯗꯒꯤ ꯃꯇꯦꯛ ꯑꯃ ꯁꯟꯁꯦꯟꯕ ꯆꯠꯂꯤ ꯒꯣꯄꯥꯜ ꯀꯟꯍꯩꯌꯥ ꯁꯟꯁꯦꯟꯕ ꯆꯠꯂꯤ ꯒꯣꯄꯥꯜ ꯀꯟꯍꯩꯌꯥ ꯁꯅꯥꯎꯅ ꯆꯦꯜꯂꯤ Sanbina tane, sanauna cheli, sanbina tane, mamai phiral saduna harauna. Kan saura. Yare, am bazere sisu. Yam na tongan ba kuigi top pa kuigi lindagi isai hek makala mamo kuina tahan jare duga atopa makala matanga hosiki long kongdong madaga sakki mong amatanga Matiam tanga topio. Menor saidagi matiam masaksage ko. Hai. Sahan bajagoi aina sajabatani jagoi hai barsingi jagoi ge guruni sahan bajagoi Jagoi sabira Pongsayay mera Bhajan sadhan tapiraro Sahan bajagoi Ya, Tazagri. Fazamandala yam tena, koi ten karboning yam sangna sakudum taningi. So then maki diamond gitabi listeners in the show. Say yam sangna tabining ngani. Adu me amna thazabi bring biu koi sakliba say pisina ni kayu chocolate koinare degi koi ngojai chaksei samani say makan di arang sakliba sumba say piamanamok manhar sai gi sumani say amok salakpase. Tasena mok masi sumiam da dum thogal sacharibi adu koi ichal Linda Thangjamni tongan masigumba top gun ke atani yom laba chalni aduga marak sida mo isai degi mo kitang nathera kanda tongan chaliba mayam na nungsibidana koi sefam ke ata hairli bisai singse no modi se kya mo ki chatpangam no mada isai se yama bade tariet nipan bokte dum chatpangam se adu masi sei singje koi gi thengak pada kare tare han badu gi di ani subai du budi nangamani kitang thengak pa kangu da koi akon ban lam su kitang hek tam na ba mafam du na din nang nam ta to na tam ni manipur ka chin ko athin na thung na loi chakhala ka dei adu masi chalak pa kan da mafam du sat ta ba suya da bani ne yoro ina ba hona ba da gi sel lilang ba matam du chinau sing du ko phang na ba adu musician kangu ko phang na kan da laksu la kan da isei loram ba ga di yom da bro ko mai ta su yawe mayam yawe du di lap na chalaga ko sat su sat kai chalaga loi ba ga ne koi lotion gi ba dum yawe adu masida da mayam na waro ba di yawe na koina sumaina linda yawe na sinjaro ra kan linda yaw do bagi isei yeng ba lak pa sing sina sumaina ngangi poliga sin birim ba sei sin biram bi ba kangu du na ga kai hai tare sum chai bi rak pa khot pa dum sumai to si yawe ro kai so dum pe thong na bro ko mai to gi masi matang ta ati samoina madu da koi power of thamoi gi feelings do ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕ ꯄꯥꯝꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯎꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯃꯐꯝꯗ
ꯑꯩꯈꯣꯏꯅ ꯍꯣꯏꯗꯤ ꯍꯥꯏꯗꯣꯛꯈ꯭ꯔꯒ ꯅꯪꯗꯕꯒꯤ ꯑꯗꯨꯒꯨꯝꯕ ꯂꯥꯛꯄꯤꯗꯕ ꯁꯨꯝ ꯋꯥꯔꯧꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯁꯨ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯛꯑꯦ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯁꯦꯕꯥ ꯇꯧꯕꯅꯤꯅ ꯃꯐꯝꯁꯤꯅ ꯅꯛꯅꯅ ꯂꯣꯏ ꯇꯧꯕꯃꯛꯇꯤ ꯅꯠꯇꯕꯅꯤꯅꯀꯣ ꯂꯝꯁꯤꯅ ꯂꯥꯞꯄ ꯃꯐꯝ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯖꯒꯥꯁꯦ ꯂꯥꯞꯄ ꯒꯥꯔꯤꯗ ꯆꯠꯂꯛꯄꯁꯦ ꯑꯗꯨꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃ ꯊꯣꯛꯑꯦꯕ ꯒꯥꯔꯤ ꯌꯥꯔꯛꯇꯕ ꯑꯗꯒꯤꯗꯤ ꯊꯥꯎ ꯂꯣꯏꯊꯣꯛꯈꯤꯕ ꯈꯣꯠꯈꯤꯕ ꯑꯗꯒꯤ ꯂꯝꯕꯤ ꯈꯪꯗꯅ ꯀꯛꯉꯥꯎꯅ ꯂꯩꯉꯩ ꯂꯣꯏꯊꯣꯛꯈꯤꯕ ꯏꯁꯩ ꯃꯈꯣꯜꯗꯤ ꯇꯥꯔꯒ ꯆꯪꯐꯝꯁꯦ ꯀꯗꯣꯝꯗꯅꯣ ꯈꯪꯗꯕꯒꯤ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯊꯣꯛꯄꯅꯦ ꯑꯗꯨꯝ ꯑꯩꯈꯣꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯌꯥꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯈꯪꯗꯗꯅ ꯑꯗꯨꯝ ꯃꯊꯪꯗꯗꯤ ꯐꯖꯅ ꯉꯟꯕꯤꯌꯨꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯅꯩ ꯑꯗꯨ ꯇꯁꯦꯡꯅ ꯌꯥꯝ ꯊ꯭ꯔꯤꯇꯟ ꯇꯧꯕ ꯊꯣꯛꯄꯗꯤ ꯑꯗꯨꯝ ꯊꯣꯛꯑꯦꯕꯀꯣ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯅꯪꯗꯕꯒꯤ ꯑꯗꯒꯤ ꯑꯗꯨ ꯃꯁꯤꯃꯛꯅꯤ ꯑꯩꯈꯣꯏꯒꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯥꯔꯇꯤꯁ ꯑꯃꯅ ꯁꯩꯁꯛꯄꯤ ꯑꯃꯅ ꯁꯩꯁꯛꯄ ꯑꯃꯅ ꯊꯦꯡꯅꯔꯤꯕꯒꯤ ꯑꯋꯥꯕꯁꯦ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝꯁꯤꯗꯁꯨ ꯃꯁꯥꯃꯛꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗ ꯁꯩꯁꯛꯄꯤ ꯑꯃ ꯅꯠꯇꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯏꯁꯩ ꯁꯛꯄꯒꯤ ꯆꯠꯊꯣꯛꯀꯥꯟꯗ ꯑꯩꯈꯣꯏ ꯒ꯭ꯔꯤꯟ ꯔꯨꯝꯗ ꯂꯩꯔꯤꯉꯩꯗ ꯑꯗꯒꯤ ꯇꯧꯍꯟꯅꯤꯡꯗꯕ ꯍꯥꯏꯗꯤ ꯀꯅꯥꯒꯨꯝꯕ ꯂꯩꯀꯣ ꯏꯁꯩ ꯁꯤꯜꯂꯤꯕꯗꯨꯅ ꯚꯣꯂꯨꯟꯇꯤꯌꯔꯁꯤ ꯃꯇꯤꯛ ꯆꯥꯗꯕꯗꯒꯤ ꯍꯦꯟꯅ ꯏꯁꯩ ꯁꯤꯜꯂꯤꯕ ꯖꯒꯥꯔꯣꯝꯁꯤꯗ ꯊꯣꯝꯖꯤꯟꯕꯤꯔꯀꯥꯟꯗ ꯐꯣꯟ ꯅꯝꯕꯔ ꯂꯧꯅꯤꯡꯕꯒꯨꯝꯕ ꯑꯗꯒꯤꯗꯤ ꯁꯦꯜꯐꯤ ꯂꯧꯅꯤꯡꯕꯒꯨꯝꯕ ꯑꯗꯒꯤ ꯀꯥ ꯍꯦꯟꯕ ꯁꯤꯒꯨꯝꯕꯒꯤ ꯀꯔꯤꯗꯤ ꯊꯣꯛꯄ ꯂꯩ ꯁꯤꯒꯨꯝꯕꯁꯦ ꯀꯩꯝꯇ ꯂꯩꯇꯕ꯭ꯔꯥ ꯗꯤꯁꯇꯔꯕꯦꯟꯁ ꯁꯤꯒꯨꯝꯕꯁꯦ ꯀꯩꯝꯇ ꯂꯩꯇꯕ꯭ꯔꯥ ꯂꯩꯌꯦ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯗꯤ ꯒ꯭ꯔꯤꯟ ꯔꯨꯝꯗ ꯆꯪꯉꯒꯀꯣ ꯑꯗꯒꯤ ꯐꯣꯟ ꯅꯝꯕꯔ ꯄꯤꯌꯣ ꯁꯦꯜꯐꯤ ꯑꯝꯇ ꯀꯥꯞꯃꯤꯟꯅꯁꯤ ꯐꯣꯇꯣ ꯑꯝꯇ ꯅꯝꯃꯤꯟꯅꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦꯕ ꯑꯗꯣ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯃꯇꯥꯡꯁꯨ ꯌꯥꯎꯋꯦ ꯍꯥꯏꯕꯗꯤ ꯅꯤꯁꯥ ꯆꯥꯁꯤꯜꯂꯒ ꯆꯪꯉꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯥꯏ ꯆꯪꯍꯟꯕꯤꯔꯛꯀꯅꯣ ꯒ꯭ꯔꯤꯟ ꯔꯨꯝꯗꯗꯤ ꯊꯣꯛꯂꯛꯑꯀꯥꯟꯗ ꯐꯣꯇꯣ ꯑꯝꯇ ꯀꯥꯞꯃꯤꯟꯅꯁꯦꯅ ꯇꯣꯉꯥꯟꯅ ꯂꯧꯕꯅ ꯃꯈꯜ ꯑꯃꯅꯦ ꯃꯌꯥꯝ ꯃꯥꯡꯗ ꯑꯗꯨꯃꯥꯏꯅ ꯅꯤꯁꯥ ꯆꯥꯁꯤꯜꯂ ꯈꯣꯠꯂꯒ ꯁꯨꯝ ꯑꯅꯝꯕꯅ ꯁꯤꯒꯨꯝꯕꯁꯤ ꯅꯍꯥꯁꯤꯡ ꯅꯤꯁꯥ ꯆꯥꯁꯤꯜꯂꯒ ꯑꯩꯈꯣꯏ ꯈꯔ ꯉꯥꯎꯁꯤꯟꯅꯕ ꯀꯥꯡꯕꯨ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕꯁꯤꯅ ꯃꯔꯝ ꯇꯧꯒꯜꯂꯤ ꯀꯔꯤꯒꯨꯝꯕꯗ ꯑꯗꯨꯝ ꯊꯣꯛꯄ ꯌꯥꯎꯏ ꯑꯗꯨꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯑꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗ ꯁꯨꯝ ꯅꯨꯡꯉꯥꯏꯖꯗꯕꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯁꯦꯕꯥꯅꯤꯅ ꯆꯠꯇ ꯌꯥꯗꯕꯅꯤꯅ ꯑꯗꯨꯝ ꯆꯠꯇꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥꯗꯤ ꯑꯗꯨꯝ ꯇꯧꯏ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯌꯥꯝꯁꯤꯗꯒꯤ ꯏꯁꯩ ꯃꯌꯥꯝꯁꯤꯗꯒꯤ ꯂꯣꯏꯅ ꯅꯥꯊꯩꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥꯁꯨ ꯊꯣꯛꯑꯦ ꯑꯩꯈꯣꯏꯒꯤ ꯆꯦ ꯕꯤꯗ꯭ꯌꯥꯔꯥꯅꯤꯒꯤ ꯏꯁꯩ ꯑꯃꯈꯛ ꯑꯩ ꯏꯁꯩ ꯁꯛꯂꯒꯦ ꯍꯥꯏꯕ ꯏꯁꯩꯁꯦ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯖꯇ ꯁꯛꯄ ꯑꯩꯈꯣꯏꯅ ꯇꯥꯖꯩꯕ ꯏꯁꯩꯁꯦ ꯑꯗꯨ ꯃꯁꯤꯒꯤ ꯏꯁꯩꯁꯦ ꯀꯃꯥꯏꯅ ꯁ꯭ꯇꯦꯖꯇ ꯁꯛꯏꯁꯦ ꯀꯃꯥꯏꯅꯅꯣ ꯏꯁꯥꯒꯤ ꯏꯁꯩꯁꯨ ꯃꯌꯥꯝ ꯂꯩꯔꯤꯅꯤ ꯑꯗꯨꯒ ꯆꯦꯒꯤ ꯏꯁꯩꯗꯨ ꯁꯛꯏꯅꯦꯅ ꯁꯛꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯄꯥꯝꯈꯤꯕꯒꯤ ꯅꯠꯇ꯭ꯔꯒ ꯃꯤꯅ ꯈꯜꯂꯛꯄꯒꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯁꯤ ꯁ꯭ꯇꯦꯖꯇ ꯑꯃꯨꯛ ꯁꯛꯂꯛꯄꯁꯦ ꯅꯤꯅꯦ ꯌꯥꯎꯗ꯭ꯔꯕ ꯀꯥꯟꯗꯀꯣ ꯏꯁꯩꯁꯤꯗ ꯃꯥ ꯌꯥꯎꯗ꯭ꯔꯀꯥꯟꯗ ꯑꯩꯅ ꯑꯅꯝꯕꯅ ꯈꯔ ꯑꯗꯨꯝ ꯁꯛꯆꯩ ꯑꯅꯝꯕꯅ ꯈꯜꯂꯛꯄ ꯉꯥꯛꯇ ꯑꯣꯏꯌꯦ ꯏꯁꯩꯁꯦ ꯈꯜꯂꯛꯄ ꯑꯣꯏꯌꯦꯕ ꯍꯣꯏ ꯈꯜꯂꯛꯑꯁꯨ ꯅꯤꯅꯦ ꯌꯥꯎꯔꯀꯥꯟꯗꯁꯨ ꯑꯩ ꯁꯛꯄꯤꯌꯣ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨ ꯃꯥ ꯍꯥꯏꯕꯗꯤ ꯑꯁꯦꯡꯕ ꯁꯤꯡꯒꯔ ꯌꯥꯎꯔꯤꯕꯅꯤꯅ ꯀꯃꯥꯏꯅ ꯑꯩꯅ ꯆꯨꯝꯃꯦ ꯑꯗ ꯆꯦꯆꯦ ꯌꯥꯎꯔꯤꯕꯅꯤꯅ ꯑꯗꯨꯀꯥꯟꯗꯨꯗ ꯆꯦꯆꯦ ꯏꯁꯩꯗꯨꯗꯤ ꯀꯃꯥꯏꯅ ꯑꯃꯨꯛ ꯁꯛꯀꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯥꯝꯅ ꯇꯥꯍꯟꯖꯅꯤꯡꯕ ꯑꯃꯅ ꯆꯦꯆꯦꯒꯤ ꯏꯁꯩꯁꯦ ꯃꯇꯦꯛ ꯑꯃꯇꯪ ꯉꯪꯕꯤꯌꯨ ꯃꯀꯣꯛ ꯑꯍꯧꯕꯁꯦ ꯑꯗꯨꯒ ꯂꯥꯛꯄꯤꯔꯤꯉꯩꯁꯤꯗ ꯏꯁꯩꯁꯦ ꯃꯇꯦꯛ ꯑꯃꯇꯪ ꯁꯛꯄꯤꯌꯨ ꯌꯥꯝꯅ ꯃꯃꯤꯡ ꯂꯩꯈꯤꯕ ꯏꯁꯩꯅꯤ ꯃꯇꯦꯛ ꯑꯃꯇꯪ ꯁꯛꯄꯤꯌꯨ ꯑꯩ ꯏꯁꯩ ꯁꯛꯂꯒꯦ ꯑꯩ ꯖꯒꯣꯏ ꯁꯥꯔꯒꯦ ꯑꯩꯅ ꯏꯁꯩ ꯁꯛꯂꯤꯉꯩꯗ ꯅꯈꯣꯏ ꯂꯣꯏꯅ ꯖꯒꯣꯏ ꯁꯥꯔꯛꯎ ꯑꯩꯅ ꯖꯒꯣꯏ ꯁꯥꯔꯤꯉꯩꯗ नखो इसै सक्लु ना 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 na 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 lambi lamkhangda thengnapada isai saku hairakanu lamjau sorokta unabada jagoi saukaina lawirakanu isai sapam sida pena sapige magda famlamu jagoi sabige isai sapam sida pena sapige magda famlamu jagoi sabige na 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 ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯐꯖꯕ ꯏꯁꯩ ꯑꯃꯁꯨ ꯇꯥꯍꯟꯕꯤꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥꯁꯨ ꯊꯣꯛꯅꯕ ꯑꯗꯨꯒ ꯏꯁꯩꯁꯤ ꯂꯤꯡꯗꯥꯅꯁꯨ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯅꯁꯨ ꯁꯛꯄꯤꯕ ꯃꯇꯝꯗꯨꯗ ꯐꯪꯈꯤꯕ ꯇꯦꯁ ꯑꯗꯨꯃꯛ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯐꯪꯖꯩ ꯑꯗꯨꯒ ꯑꯃꯨꯛ ꯈꯤꯇꯪ ꯋꯥꯐꯝꯁꯦ ꯑꯃꯃꯨꯛ ꯊꯩꯗꯣꯛꯆꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯍꯩꯕꯝꯒꯤ ꯑꯣꯖꯥ ꯁ꯭ꯌꯥꯝ ꯑꯗꯨꯒ ꯌꯥꯝꯅ ꯅꯛꯅꯕ ꯑꯩꯈꯣꯏꯒꯤ ꯃꯃꯥꯒꯤ ꯍꯦꯛ ꯃꯕꯨꯡꯁꯨ ꯑꯣꯏꯕꯤꯔꯦ ꯑꯗꯨꯒ ꯃꯁꯤ ꯑꯃꯁꯨ ꯃꯌꯥꯝꯅꯁꯨ ꯈꯪꯕꯤꯔꯦ ꯏꯁꯩ ꯁꯛꯂꯤꯉꯩ ꯃꯇꯝꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯤꯡꯗꯥꯅ ꯃꯌꯥꯝꯒꯤ ꯃꯁꯛ ꯈꯪꯅꯕ ꯑꯃ ꯑꯣꯏꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯃꯥꯃꯣꯒꯤ ꯁꯨꯃꯥꯏꯅ ꯏꯁꯩꯁꯦ ꯁꯛꯈꯤꯕ ꯌꯥꯎꯋꯦ ꯏꯁꯩ ꯀꯔꯤ ꯀꯔꯤ ꯏꯁꯩꯒꯗꯤ ꯁꯛꯏ ꯑꯩꯅ ꯁꯨꯝ ꯄꯥꯝꯖꯅ ꯁꯛꯈꯤꯕ ꯅꯪꯕꯨ ꯁꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯦ ꯑꯗꯒꯤ ꯅꯪ ꯁꯣꯏꯕꯨ ꯀꯥꯎꯔꯦ ꯁꯨꯃꯥꯡ ꯈꯨꯗꯤꯡ ꯃꯦꯔꯥꯋꯥ ꯍꯣꯏ ꯁꯤ ꯑꯗꯨꯝ ꯄꯥꯝꯖꯅ ꯁꯤ ꯑꯗꯨꯝ ꯃꯁꯤ ꯑꯗꯨꯝ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯩꯈꯣꯏ ꯁꯩꯕꯝꯗ ꯆꯠꯄ ꯀꯥꯟꯗ ꯁꯨꯝ ꯁꯛꯄꯤꯕ ꯌꯥꯎꯕ꯭ꯔꯥ ꯈꯜꯂꯛꯄꯁꯨ ꯁꯛꯄꯤꯌꯨꯅ ꯈꯜꯂꯛꯄꯁꯨ ꯌꯥꯎꯋꯦ ꯑꯗꯩ ꯑꯩꯅ ꯍꯦꯛ ꯑꯍꯥꯟꯕ ꯏꯁꯩ ꯁꯛꯄ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯁꯤꯡꯒꯔ ꯑꯍꯥꯟꯕꯒꯨꯝꯕ ꯑꯣꯏꯔꯀꯥꯟꯗ ꯑꯍꯥꯟꯕ ꯏꯁꯩꯁꯤꯗꯤ ꯈꯔ ꯅꯠꯇꯦ ꯑꯩꯅ ꯑꯍꯥꯟꯕ ꯁ꯭ꯇꯦꯖ ꯀꯥꯕ ꯁꯤꯗ ꯑꯍꯥꯟꯕ ꯏꯁꯩꯁꯤꯗ ꯑꯔꯥꯡꯕꯤ ꯁꯛꯆꯟꯕꯗꯣ ꯅꯨꯡꯉꯥꯏꯇꯕꯅꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯔꯤꯕꯗ ꯑꯩꯈꯣꯏ ꯃꯥꯝꯃꯒꯤ ꯏꯁꯩꯁꯦ
ꯁꯛꯑꯀꯥꯟꯗ ꯑꯩꯒꯤ ꯆꯣꯏꯁ ꯃꯌꯥꯝꯅ ꯑꯗꯨꯝ ꯁꯛꯆꯒꯦ ꯑꯗꯨꯃꯥꯏꯅ ꯁꯛꯇꯧꯁꯦ ꯅꯪꯕꯨ ꯑꯁꯨꯝ ꯍꯥꯏꯕ ꯏꯁꯩꯁꯤ ꯃꯊꯪ ꯍꯧꯔꯛꯄꯒꯤ ꯃꯇꯦꯛ ꯑꯗꯨꯝ ꯇꯥꯖꯒꯦ ꯉꯁꯤꯁꯦ ꯁꯤꯒꯨꯝꯕ ꯇꯥꯟꯖꯥꯁꯤ ꯌꯥꯝ ꯇꯥꯡꯅ ꯐꯪꯕ ꯇꯥꯟꯖꯥꯅꯤ ꯑꯗꯨꯒ ꯃꯇꯦꯛ ꯑꯃꯇꯪ ꯅꯪꯕꯨ ꯁꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯦ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯁ꯭ꯌꯥꯝꯒꯤ ꯏꯁꯩꯁꯤ ꯃꯇꯦꯛ ꯑꯃꯇꯪ ꯉꯝꯕꯤꯌꯨ ꯅꯪꯕꯨ ꯑꯁꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯦ ꯃꯤꯠꯀꯨꯞ ꯑꯃ ꯅꯪꯕꯨ ꯀꯥꯎꯒꯦ ꯉꯝꯗ꯭ꯔꯦ ꯂꯝꯗꯝ ꯀꯩꯗ ꯆꯠꯂꯒ ꯑꯩꯕꯨ ꯂꯝꯗꯝ ꯀꯩꯗ ꯆꯠꯂꯒ ꯑꯩꯕꯨ ꯄꯣꯊꯥꯁꯤꯒꯦ ꯃꯤꯠꯀꯨꯞ ꯑꯃꯇꯪ ꯌꯥꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯩ ꯑꯗꯣ ꯃꯁꯤꯒꯤ ꯏꯁꯩꯁꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯁ꯭ꯇꯦꯖꯇ ꯁꯛꯄ ꯅꯠꯇꯕꯗ ꯑꯩꯈꯣꯏ ꯇꯣꯅꯤ ꯍꯣꯏꯒ ꯇꯥꯟꯅꯔꯀꯥꯟꯗ ꯏꯁꯩꯁꯤ ꯁꯤꯒꯨꯝꯕ ꯔꯦꯀꯣꯔꯗꯀꯨꯝꯕ ꯇꯧꯅꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯂꯩꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯀꯠꯊꯣꯛꯆꯕ ꯇ꯭ꯔꯤꯕ꯭ꯌꯨꯠ ꯑꯣꯏꯅ ꯇꯧꯕ ꯁꯣꯡꯒꯨꯝꯕ ꯁꯦꯝ ꯁꯥꯒꯦ ꯀꯥꯏꯅ ꯈꯟꯕꯤꯕꯗꯤ ꯂꯩꯕꯤꯕ꯭ꯔꯥ ꯑꯩꯈꯣꯏ ꯔꯤꯃꯤꯛꯁ ꯑꯣꯏꯅ ꯄꯨꯊꯣꯛꯁꯦ ꯈꯣꯠꯁꯦ ꯏꯁꯩꯁꯤꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯅꯕꯅ ꯑꯗꯨꯗ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ ꯁꯤꯗꯅꯕ ꯍꯣꯏ ꯁꯨꯝ ꯍꯤꯡꯗꯅ ꯂꯩꯍꯧꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯁꯦꯒꯗꯤ ꯑꯗꯨꯝ ꯍꯥꯏꯅꯕꯗꯤ ꯑꯗꯨꯝ ꯌꯥꯎꯋꯦ ꯍꯥꯏꯅꯕꯗꯤ ꯂꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯃꯁꯤꯗꯩꯗ ꯂꯤꯟꯗꯥꯅ ꯍꯧꯖꯤꯛꯁꯤ ꯃꯁꯛ ꯈꯪꯕ ꯁꯩꯁꯛꯄꯤ ꯑꯃ ꯑꯣꯏꯗꯅ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯂꯩꯔꯤꯕ ꯃꯑꯣꯡꯁꯤꯗ ꯏꯟꯈꯠꯂꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯏꯁꯩ ꯇꯝꯖꯒꯦ ꯏꯁꯩ ꯇꯥꯛꯄꯤꯌꯨ ꯈꯤꯇꯪ ꯇꯝꯖꯒꯦ ꯀꯥꯏꯅ ꯌꯨꯝꯗ ꯂꯥꯛꯄꯤꯕꯗꯤ ꯂꯩꯇ꯭ꯔꯥ ꯍꯣꯏ ꯂꯩꯕ ꯑꯗꯨꯝ ꯈꯔ ꯌꯥꯎꯋꯦ ꯑꯗꯩ ꯐꯣꯟꯗ ꯍꯥꯏꯔꯛꯄ ꯍꯣꯏ ꯃꯦꯁꯦꯖ ꯊꯥꯔꯛꯄ ꯑꯝꯇ ꯎꯅꯕ ꯂꯥꯛꯆꯒꯦ ꯆꯦ ꯁꯪꯒꯗ꯭ꯔꯥ ꯏꯁꯩ ꯁꯨꯝ ꯑꯩꯒꯤ ꯏꯁꯩ ꯈꯨꯁꯛꯁꯦ ꯄꯥꯝꯃꯦ ꯆꯦꯒꯤ ꯏꯁꯩꯗꯤ ꯆꯦꯗ ꯌꯥꯝ ꯉꯥꯎꯖꯩ ꯅꯠꯇ꯭ꯔꯒꯅ ꯁꯨꯝ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯛꯑꯦꯀꯣ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯑꯗꯨꯒꯨꯝꯕꯒꯤ ꯇꯝꯕꯒꯤ ꯀꯩꯅꯣꯁꯦ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗꯣ ꯇꯝꯗꯕꯒꯤ ꯃꯔꯝꯁꯤ ꯏꯁꯥꯒꯤ ꯃꯌꯥꯝꯒꯤ ꯁꯦꯕꯝ ꯃꯌꯥꯝꯁꯤ ꯆꯠꯄꯒꯤ ꯆꯤꯟꯕꯒꯤꯔ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯍꯧꯖꯤꯛ ꯍꯧꯕꯗ ꯉꯥꯏꯔꯤ ꯍꯧꯕꯗꯁꯨ ꯉꯥꯏꯖꯔꯤ ꯑꯩ ꯏꯁꯥꯐꯥꯎꯗ ꯐꯖꯅ ꯃꯇꯤꯛ ꯆꯥꯗ꯭ꯔꯦꯅ ꯈꯟꯖꯔꯤ ꯇꯝꯅ ꯆꯠꯆꯔꯤ ꯅꯠꯇ꯭ꯔꯥꯀꯣ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯤ ꯁꯨꯃꯥꯏꯅ ꯃꯇꯤꯛ ꯆꯥꯖꯗ꯭ꯔꯤ ꯑꯩ ꯁꯨꯃꯥꯏꯅ ꯇꯝꯅ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯆꯠꯆꯔꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯃ ꯆꯥꯔꯀꯥꯟꯗ ꯍꯌꯦꯡꯋꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤꯒꯤ ꯃꯌꯥꯝ ꯀꯩꯅꯣ ꯂꯩꯔꯀꯥꯟꯗ ꯃꯗꯨꯒꯤꯗꯃꯛꯇ ꯑꯗꯨꯝ ꯊꯣꯡ ꯍꯥꯡꯉꯛꯀꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯅꯧꯕ ꯐꯤꯜꯝꯒꯨꯝꯕꯗ ꯄ꯭ꯔꯣꯖꯦꯛ ꯇꯧꯕꯤꯕ ꯏꯁꯩ ꯐꯣꯡꯗ꯭ꯔꯤꯕꯒꯨꯝꯕ ꯀꯌꯥꯃꯨꯛꯇꯤ ꯆꯥꯡ ꯂꯩꯕꯤꯒꯦ ꯍꯧꯖꯤꯛꯁꯦ ꯏꯁꯩꯁꯦ 3-4ꯗꯤ ꯂꯩꯔꯦ ꯁꯛꯄꯗꯤ ꯑꯣꯜꯔꯦꯗꯤ ꯂꯣꯏꯔꯒ ꯄꯨꯊꯣꯛꯀꯗꯕ ꯃꯑꯣꯡꯗ ꯅꯠꯇ꯭ꯔꯒ ꯔꯦꯀꯣꯔꯗ ꯇꯧꯗ꯭ꯔꯤꯕ ꯇꯧꯒꯗꯧꯕ ꯇꯧꯔꯕ ꯄꯨꯊꯣꯛꯇ꯭ꯔꯤꯕ ꯐꯤꯜꯝ ꯑꯣꯏꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯁꯛꯄ ꯃꯇꯝꯗ ꯁ꯭ꯇꯦꯖꯇ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯁꯛꯏꯉꯩꯁꯤꯗ ꯄꯩꯁꯥ ꯊꯥꯕ ꯐ꯭ꯔꯦꯟꯁꯤꯡ ꯑꯗꯒꯤꯗꯤ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯑꯃ ꯂꯩ ꯄꯩꯁꯥ ꯊꯥꯕ ꯃꯇꯝꯗ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯈꯨꯠꯊꯥ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯏꯁꯩ ꯁꯛꯏꯉꯩꯗ ꯑꯃꯨꯛ ꯍꯦꯛ ꯊꯥꯒꯦ ꯇꯧꯔꯒ ꯑꯃꯨꯛ ꯆꯤꯡꯁꯤꯟꯈꯤꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯑꯗꯨꯝ ꯑꯥꯔꯇꯤꯁꯇ ꯈꯔ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯝ ꯏꯁꯥꯃꯛꯁꯨ ꯁꯣꯏꯌꯦ ꯁꯤꯡꯒꯔ ꯃꯌꯥꯝ ꯑꯃꯗꯁꯨ ꯊꯣꯛꯑꯦ ꯃꯌꯥꯝ ꯑꯃ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯅ ꯑꯥꯔꯇꯤꯁ ꯑꯃꯕꯨ ꯌꯥꯝꯅ ꯍꯥꯏꯕꯗꯤ ꯊꯥꯛ ꯋꯥꯡꯅ ꯈꯜꯂꯦ ꯍꯥꯏꯗꯣꯏꯔꯥ ꯅꯦꯝꯅ ꯈꯜꯂꯦ ꯍꯥꯏꯗꯣꯏꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯇꯧꯍꯟꯅꯤꯡꯗꯦ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯔꯒꯗꯤ ꯑꯗꯣ ꯄꯩꯁꯥ ꯊꯥꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯁꯨ ꯏꯁꯩ ꯁꯛꯄꯗ ꯀꯟꯐ꯭ꯌꯨꯁ ꯆꯠꯄꯒꯨꯝꯕ ꯄꯩꯁꯥ ꯂꯧꯔꯤꯉꯩꯁꯤꯗ ꯅꯟ ꯁ꯭ꯇꯣꯞꯇ ꯊꯥꯔꯛꯄꯗꯀꯣ ꯂꯧꯔꯤꯉꯩꯁꯤꯗ ꯏꯁꯩꯁꯦ ꯁꯛꯀꯗꯕ ꯃꯇꯥꯡꯁꯤꯗ ꯁꯛꯍꯧꯗꯕ ꯀꯥꯎꯔꯛꯀꯗꯧꯕ ꯑꯗꯒꯤ ꯄꯩꯅ ꯆꯠꯈꯤꯕ ꯌꯥꯝ ꯐꯖꯅ ꯁꯛꯅꯤꯡꯕ ꯆꯤꯡꯅꯤꯡꯉꯀꯥꯟꯗ ꯄꯩꯁꯥꯗꯣ ꯂꯧꯔꯤꯉꯩꯗ ꯂꯨꯞꯊꯔꯤꯉꯩꯗ ꯑꯗꯨꯝ ꯏꯁꯩꯁꯦ ꯂꯣꯏꯈꯤꯕ ꯀꯥꯎꯈꯤꯕ ꯑꯗꯒꯤꯗꯤ ꯁꯣꯏꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦꯕ ꯑꯩꯉꯣꯟꯗꯁꯨ ꯑꯗꯣ ꯁꯤꯒꯤꯁꯦ ꯑꯗꯨꯝ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕꯁꯦ ꯁꯦꯝꯗꯣꯛꯍꯟꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯏꯁꯩ ꯌꯦꯡꯕꯤꯔꯤꯕ ꯏꯁꯩ ꯄꯥꯝꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯅꯨꯡꯁꯤꯕꯤꯔꯤꯕ ꯑꯥꯔꯇꯤꯁ ꯂꯤꯟꯗꯥ ꯊꯥꯡꯖꯝ ꯈꯛꯀꯤ ꯋꯥ ꯅꯠꯇꯅ ꯃꯁꯤꯗꯤ ꯁꯛꯂꯤꯕ ꯄꯨꯝꯅꯃꯛ ꯑꯥꯔꯇꯤꯁ ꯄꯨꯝꯅꯃꯛꯅꯁꯨ ꯃꯁꯤ ꯄꯥꯝꯒꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯦ ꯈꯔ ꯁꯦꯝꯗꯣꯛꯇꯅ ꯁꯛꯏꯕꯗꯨꯒꯤ ꯏꯁꯩꯗꯨ ꯐꯖꯅ ꯇꯥꯔꯀꯥꯟꯗ ꯍꯣꯏ ꯏꯁꯩꯕꯨ ꯊꯥꯕꯤꯕ ꯄꯩꯁꯥ ꯊꯥꯕꯤꯕꯁꯨ ꯐꯠ ꯊꯥꯕꯤꯔꯝꯃꯒ ꯌꯥꯝ ꯀꯥꯏꯗꯅ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯄꯩꯁꯥ ꯊꯥꯔꯤꯅꯦ ꯄꯩꯁꯥ ꯆꯄꯨꯟ ꯑꯃ ꯄꯥꯏꯔꯒ ꯑꯗꯨꯝ ꯀꯣꯛꯇ ꯆꯥꯏꯁꯜꯂꯒ ꯁꯨꯝ ꯇꯧꯂꯤꯕꯒꯤ ꯃꯁꯤꯒꯤ ꯃꯑꯣꯡꯁꯤꯁꯨ ꯃꯁꯤꯒꯨꯝꯕꯁꯤ ꯏꯁꯩ ꯁꯛꯄ ꯁꯩꯁꯛꯄꯤꯕꯅ ꯃꯁꯤ ꯄꯥꯝꯗꯦ ꯏꯁꯩ ꯁꯛꯏꯉꯩꯗ ꯏꯅꯥꯛꯇ ꯂꯦꯞꯁꯜꯂꯒ ꯑꯗꯨꯝ ꯌꯦꯡꯉꯒ ꯑꯗꯨꯝ ꯊꯥ ꯂꯩꯕ ꯑꯩꯈꯣꯏꯁꯨ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯕꯤ ꯍꯥꯏꯕꯗꯤ ꯄꯩꯁꯥ ꯊꯥꯕ ꯃꯇꯝꯗ ꯁ꯭ꯇꯦꯖꯇ ꯀꯥꯔꯒ ꯄꯩꯁꯥ ꯊꯥꯕꯁꯤꯗꯤ ꯇꯧꯍꯟꯖꯅꯤꯡꯗꯦ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯄꯣꯞ ꯁꯤꯡꯒꯔ ꯁꯛꯏꯕ ꯑꯗꯩ ꯐꯤꯜꯝ ꯏꯁꯩ ꯁꯛꯏꯕ ꯃꯄꯥꯟ ꯂꯝꯗꯁꯨ ꯕꯣꯂꯤꯋꯨꯗꯀꯤꯗꯁꯨ ꯃꯁꯤ ꯑꯩꯈꯣꯏ ꯀꯌꯥ ꯎꯖꯗꯦ ꯃꯁꯤ ꯑꯗꯨꯒ ꯂꯣꯏꯅ ꯏꯁꯩꯁꯤ ꯐꯖꯅ ꯑꯗꯨꯝ ꯌꯦꯡꯉꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯅꯤꯛꯄ ꯀꯥꯡꯕꯨꯅ ꯑꯗꯨꯝ ꯅꯤꯛꯏ ꯑꯔꯥꯡꯕꯅ ꯑꯗꯨꯝ ꯂꯥꯡꯉꯤ ꯇꯞꯅ ꯁꯛꯄꯅ ꯑꯗꯨꯝ ꯇꯞꯅ ꯁꯛꯏ ꯑꯗꯨ ꯀꯥꯈꯠꯂꯒ ꯁꯣꯅꯨ ꯅꯤꯒꯝꯅ ꯏꯁꯩ ꯁꯛꯏꯉꯩꯗ ꯀꯥꯈꯠꯂꯒ ꯏꯁꯩ ꯄꯩꯁꯥ ꯊꯥꯕ ꯁꯥꯅ ꯏꯁꯩ ꯁꯛꯏꯉꯩꯗ ꯑꯩꯈꯣꯏ ꯊꯥꯕꯁꯦ ꯃꯁꯤꯒꯤ ꯆꯠꯅꯕꯤꯁꯦ ꯎꯗꯦ ꯑꯁꯣꯝꯗꯗꯤ ꯂꯩꯇꯦ ꯑꯗꯨꯒ ꯏꯁꯩꯁꯦ ꯌꯥꯝ ꯐꯖꯅ ꯇꯥꯕꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤꯅ ꯑꯗꯨꯝ ꯈꯤꯇꯪ ꯃꯁꯤ ꯑꯗꯨꯝ ꯃꯥꯒꯤ ꯁꯛꯇꯤ ꯈꯔ ꯍꯥꯏꯇꯥꯔꯦ ꯀꯩꯒꯨꯝꯕ ꯄꯥꯏꯁꯟ ꯈꯣꯠꯆꯜꯂꯣ ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯔꯀꯥꯟꯗ ꯍꯦꯟꯅ ꯃꯁꯤꯒꯤ ꯑꯍꯦꯟꯕ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯎꯠꯊꯣꯔꯛꯄꯗꯧꯅ
ꯇꯧꯏ ꯃꯁꯤꯒꯤ ꯆꯠꯅꯕꯤꯁꯤ ꯄꯥꯝꯖꯗꯦ ꯁꯩꯁꯛꯄꯤ ꯑꯃ ꯑꯣꯏꯅ ꯍꯥꯏꯕꯒꯤ ꯋꯥꯐꯝꯅꯤ ꯋꯥꯈꯜꯂꯣꯟꯁꯤ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯃꯁꯤ ꯌꯥꯅꯤꯡꯕ ꯋꯥꯐꯝ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯪꯖꯅꯤꯡꯕ ꯑꯃꯇꯪꯅ ꯐꯤꯂꯝꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯁꯥꯅ ꯑꯦꯛꯁꯨ ꯑꯗꯨꯝ ꯑꯦꯜꯕꯝꯁꯤꯗ ꯑꯦꯛ ꯇꯧ ꯂꯩꯔꯕꯅꯤꯅ ꯐꯤꯂꯝꯒꯨꯝꯕꯗ ꯀꯨꯝꯕꯤꯌꯨ ꯀꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯗꯤ ꯑꯗꯨꯝ ꯌꯥꯎꯗꯕ꯭ꯔꯥ ꯑꯩꯈꯣꯏ ꯐꯤꯂꯝ ꯇꯧꯕꯤꯔꯤꯕꯁꯤꯡꯁꯤꯅ ꯂꯤꯟꯗꯥꯗ ꯀꯔꯤ ꯌꯥꯎꯋꯦ ꯑꯩꯅ ꯁꯛꯆꯈꯤꯕ ꯏꯁꯩ ꯍꯧꯖꯤꯛ ꯐꯣꯡꯉꯛꯇ꯭ꯔꯤꯕ ꯐꯤꯂꯝ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯑꯩꯁꯨ ꯌꯥꯎ ꯈꯣꯠꯂꯣ ꯑꯗꯨ ꯀꯨꯝꯃꯨ ꯈꯣꯠꯂꯣ ꯍꯥꯏꯔꯛꯄ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦ ꯑꯗꯣ ꯑꯩ ꯇꯁꯦꯡꯅ ꯑꯗꯨꯒꯨꯝꯕꯗꯤ ꯄꯥꯝꯖꯗꯦꯕ ꯄꯥꯝꯖꯗꯦ ꯏꯁꯥꯒꯤ ꯏꯁꯩꯗ ꯁꯤꯡꯒꯔꯁꯨ ꯑꯣꯏꯅ ꯃꯇꯦꯡ ꯃꯌꯥꯝ ꯁꯨꯝ ꯊꯣꯛꯄꯅ ꯃꯈꯜ ꯑꯃꯅꯦ ꯑꯗꯨꯒ ꯐꯤꯂꯝꯒꯨꯝꯕꯗ ꯑꯃꯨꯛ ꯆꯪꯉꯒ ꯑꯦꯛ ꯇꯧꯕꯁꯤꯗꯤ ꯑꯃꯨꯛ ꯇꯁꯦꯡꯅ ꯁꯤꯡꯒꯔ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯖꯅꯤꯡꯉꯦꯅ ꯑꯗꯨꯝ ꯍꯥꯏꯔ ꯌꯥꯖꯗꯦ ꯍꯣꯏ ꯃꯁꯥꯅ ꯂꯤꯟꯗꯥꯒꯤ ꯑꯣꯏꯅꯗꯤ ꯂꯤꯟꯗꯥ ꯊꯥꯡꯖꯝꯒꯤ ꯑꯣꯏꯅꯗꯤ ꯃꯁꯥꯃꯛꯅ ꯇꯧꯖꯔꯤꯕ ꯏꯁꯩ ꯁꯛꯄꯒꯤ ꯁꯤꯟꯐꯝꯁꯤꯗ ꯑꯗꯨꯝ ꯂꯩꯖꯅꯤꯡꯉꯤ ꯐꯤꯂꯝꯗ ꯃꯥ ꯑꯃꯨꯛ ꯆꯪꯁꯟꯅꯤꯡꯖꯗꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅꯗꯤ ꯍꯥꯏꯕꯤꯔꯛꯄ ꯀꯌꯥ ꯃꯔꯨꯝ ꯂꯩ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯁꯨ ꯊꯝꯕꯤꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯁꯤꯐꯥꯎꯕ ꯈꯪꯖꯔꯦ ꯅꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯗꯨꯒꯤ ꯃꯑꯣꯡꯗꯣ ꯅꯤꯡꯁꯤꯡꯕꯤꯔꯛꯇꯅ ꯅꯣꯛꯈꯤꯗꯅ ꯑꯩꯅ ꯍꯪꯕꯗꯁꯨ ꯆꯤꯊꯖꯍꯧꯔꯦ ꯃꯗꯨꯗ ꯁꯛꯈꯤꯕ ꯏꯁꯩꯗꯨ ꯀꯔꯤ ꯏꯁꯩꯅꯣꯁꯤ ꯑꯃꯨꯛꯇꯪ ꯃꯌꯥꯝꯗ ꯑꯝꯇ ꯈꯪꯍꯟꯅꯅꯕ ꯏꯁꯩꯗꯨ ꯅꯤꯡꯁꯤꯡꯕꯤꯕ꯭ꯔꯥ ꯏꯁꯩꯁꯦ ꯑꯣꯖꯥ ꯕꯤꯃꯣꯂꯥꯅ ꯁꯛꯈꯤꯕ ꯏꯁꯩ ꯑꯃꯈꯛ ꯁꯨꯡꯇꯝ ꯇꯝꯗꯅ ꯁꯛꯆꯕꯅꯤꯀꯣ ꯍꯣꯏ ꯑꯩꯅ ꯍꯥꯏꯖꯔꯤꯕꯗꯣ ꯉꯁꯥꯏ ꯏꯁꯩꯗꯨ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯈꯤꯗ꯭ꯔꯦ ꯌꯥꯝꯅ ꯇꯥꯗꯅ ꯁꯛꯈꯤꯕ ꯑꯗꯨ ꯃꯌꯥꯝꯅꯗꯤ ꯍꯧꯖꯤꯛꯇꯕꯨꯗꯤ ꯑꯗꯨꯝ ꯐꯖꯅ ꯁꯛꯄ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯤ ꯃꯇꯝꯗꯨꯗ ꯐꯖꯅ ꯁꯛ ꯇꯥꯔꯁꯨ ꯁ꯭ꯇꯦꯖꯇ ꯀꯥꯔꯗꯤ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯑꯩꯈꯣꯏ ꯊꯛꯀꯠꯄꯣꯏ ꯆꯨꯝꯃꯤ ꯏꯍꯥꯟ ꯍꯥꯟꯕꯒꯤ ꯃꯌꯥꯝ ꯍꯦꯛ ꯎꯕꯗꯨꯗ ꯐꯖꯅ ꯁꯛꯆꯈꯤꯗ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯖꯈꯤ ꯑꯗꯨ ꯌꯥꯝꯅ ꯇꯥꯟꯖꯥꯁꯤ ꯂꯧꯔꯀꯥꯟꯗ ꯏꯃꯥꯒꯤ ꯀꯟꯍꯥꯝ ꯑꯩꯈꯣꯏꯒꯤ ꯏꯁꯩꯁꯤ ꯃꯇꯦꯛ ꯑꯃꯇ ꯉꯪꯕꯤꯔꯝꯃꯨ ꯑꯩꯈꯣꯏ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅꯁꯨ ꯂꯤꯟꯗꯥꯒꯤ ꯋꯥꯔꯤ ꯄꯨꯟꯁꯤ ꯋꯥꯔꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯆꯥꯁꯟꯅꯅꯕ ꯍꯥꯏꯇꯥꯔꯦ ꯂꯤꯟꯗꯥꯅ ꯑꯉꯥꯡ ꯑꯣꯏꯅ ꯁꯛꯈꯤꯕ ꯏꯁꯩꯗꯨ ꯃꯁꯤꯅꯤ ꯏꯃꯥꯒꯤ ꯀꯟꯍꯥ ꯑꯣꯖꯥ ꯕꯤꯃꯂꯥꯒꯤ ꯁꯛꯈꯤꯕ ꯏꯁꯩꯁꯤ ꯃꯇꯦꯛ ꯑꯃꯇ ꯉꯪꯍꯟꯖꯒꯦ ꯃꯇꯦꯛ ꯑꯃꯇ ꯉꯪꯕꯤꯌꯨ ꯏꯁꯩꯁꯦ ꯑꯩ ꯐꯖꯅ ꯃꯌꯦꯛꯁꯦ ꯐꯥꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯈꯨꯗꯣꯜ ꯇꯝꯖꯒꯦꯀꯣ ꯌꯥꯅꯤ ꯉꯪꯕꯤꯌꯨ 이마기 깐하이 ꯍꯧꯒꯠꯂꯨ ꯊꯦꯡꯂꯦ ꯃꯇꯝ 이마기 깐하이 ꯍꯧꯒꯠꯂꯨ ꯊꯦꯡꯂꯦ ꯃꯇꯝ ꯅꯪꯒꯤꯗꯃꯛ ꯌꯣꯝꯂꯤ 이마나 나니 마커 ꯅꯪꯒꯤꯗꯃꯛ ꯌꯣꯝꯂꯤ 이마나 나니 마커 이나도나 짜미노 나비자 싱가 이마기 깐하이 ꯍꯧꯒꯠꯂꯨ ꯊꯦꯡꯂꯦ ꯃꯇꯝ 이마기 깐하이 ꯍꯧꯒꯠꯂꯨ ꯊꯦꯡꯂꯦ ꯃꯇꯝ ꯃꯌꯦꯛꯁꯦ ꯑꯩ ꯐꯖꯅ ꯀꯥꯎꯔꯦꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯥꯝꯅ ꯐꯖꯅ ꯁꯛꯄꯤꯔꯦ ꯃꯗꯨꯃꯛ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯁꯛꯈꯤꯕ ꯃꯇꯝꯗꯨꯗꯗꯤ ꯁꯨꯃꯥꯏꯅ ꯇ꯭ꯌꯨꯟꯁꯤ ꯈꯔ ꯆꯥꯅ ꯑꯗꯨꯝ ꯇꯧꯈꯤꯕꯗꯤ ꯅꯠꯇ꯭ꯔꯦꯕ ꯃꯇꯝꯗꯨꯗ ꯅꯠꯇꯦ ꯑꯉꯥꯡ ꯑꯃ ꯀ꯭ꯂꯥꯁ 5, 6 ꯀꯥꯕꯁꯦ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯕꯨ ꯃꯄꯥ ꯆꯥꯗꯅ ꯁꯛꯈꯤꯕꯔꯁꯨ ꯃꯇꯝꯗꯨꯗꯒꯤ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕꯒꯤ ꯀꯩꯅꯣꯝꯃ ꯂꯩ ꯍꯥꯏꯗꯅ ꯇꯤꯛ 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 ꯆꯪꯁꯤꯟꯕꯤꯔꯛꯄꯁꯤꯅ ꯑꯗꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯏꯃꯥꯒꯤ ꯏꯗ ꯂꯣꯏꯅꯃꯛ ꯄꯨꯝꯅꯃꯛꯁꯦ ꯍꯥꯟꯅꯒꯤ ꯃꯥꯃ ꯍꯣꯏ ꯀꯔꯤ ꯍꯣꯏ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡ ꯇꯣꯅꯤ ꯍꯣꯏꯗ ꯂꯣꯏꯅ ꯌꯥꯎꯔꯤꯕꯁꯤꯡꯁꯦ ꯑꯗꯨꯝ ꯂꯤꯟꯗꯥꯗꯁꯨ ꯌꯥꯎꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯉꯁꯤꯒꯤ ꯐꯤꯕꯝꯁꯦ ꯁꯤꯐꯥꯎꯕ ꯌꯧꯔꯛꯄꯅꯦ ꯍꯥꯏꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯗ ꯊꯧꯔꯝꯁꯤ ꯂꯣꯏꯁꯤꯟꯖꯔꯛꯀꯗꯧꯔꯦ ꯍꯧꯒꯠꯂꯛꯂꯤꯕ ꯏꯁꯩ ꯁꯛꯄ ꯏꯁꯩ ꯁꯛꯄꯤ ꯑꯣꯏꯒꯗꯧꯔꯤꯕ ꯅꯍꯥꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯏꯁꯩ ꯇꯝꯃꯤꯉꯩ ꯃꯅꯨꯡꯗ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛꯁꯦ ꯂꯤꯟꯗꯥꯁꯤꯒꯤ ꯐꯤꯕꯝꯁꯤ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡ ꯇꯣꯅꯤ ꯍꯣꯏꯅ ꯍꯥꯏꯕ ꯑꯗꯒꯤꯗꯤ ꯑꯇꯩ ꯑꯣꯖꯥ ꯑꯏꯕꯁꯤꯡꯅ ꯍꯥꯏꯕ ꯑꯗꯒꯤꯗꯤ ꯃꯌꯥꯝꯁꯤꯒꯤ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯏꯟꯕꯤꯔꯛꯏꯅꯦ ꯍꯥꯏꯕ ꯂꯤꯟꯗꯥꯅ ꯄꯨꯟꯁꯤꯗ ꯁꯤꯗ ꯑꯗꯨꯝ ꯇꯧꯔꯛꯄ ꯅꯠꯇꯦ ꯑꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯁꯤꯗ ꯁꯞꯄꯣꯔꯠꯁꯦ ꯑꯗꯨꯝ ꯂꯩꯔꯒ ꯇꯧꯔꯛꯄꯅꯤꯅ ꯁꯩꯁꯛꯄ ꯑꯃꯗꯤ ꯁꯩꯁꯛꯄꯤ ꯑꯃ ꯑꯣꯏꯅꯤꯡꯕ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯟꯁꯤꯡꯗ ꯑꯗꯩ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯊꯛꯁꯤ ꯈꯥꯁꯤ ꯑꯗꯩ ꯀꯔꯤꯒꯨꯝꯕ ꯄꯥꯎꯇꯥꯛ ꯑꯃ ꯄꯤꯔꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯆꯨꯝꯅ ꯂꯝꯕꯤꯁꯤꯗ ꯂꯥꯛꯅꯕꯒꯤ ꯂꯤꯟꯗꯥꯅ ꯄꯥꯎꯇꯥꯛ ꯑꯃꯇꯪ ꯄꯤꯕꯤꯌꯨ ꯏꯅꯧ ꯅꯧꯅ ꯏꯁꯩ ꯁꯛꯀꯗꯧꯔꯤꯕ ꯑꯗꯒꯤ ꯇꯝꯃꯤꯕ ꯀꯌꯥꯝ ꯂꯩꯔꯤꯕ ꯍꯧꯖꯤꯛꯁꯦ ꯂꯤꯟꯗꯥꯒꯤ ꯄꯥꯎꯇꯥꯛꯇꯨꯗ ꯃꯈꯣꯏ ꯂꯧꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯤ ꯍꯣꯠꯅꯕ ꯀꯟꯕ ꯊꯃꯣꯏ ꯁꯦꯡꯕ ꯀꯩꯗꯧꯕ ꯁꯤꯒꯨꯝꯕ ꯃꯇꯥꯡꯗ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯃꯗꯨꯃꯇꯪ ꯃꯣꯏꯗ ꯏꯟꯁꯄꯤꯔꯦꯁꯟ ꯑꯃ ꯃꯣꯏꯗ ꯂꯩꯍꯧꯅꯕ ꯑꯩꯒꯤ ꯃꯣꯠꯇꯒꯤ ꯍꯥꯏꯖꯅꯤꯡꯕꯗꯤ ꯏꯁꯩꯕꯨ ꯅꯧꯅ ꯏꯁꯩꯒꯤ ꯂꯥꯏꯟꯁꯤꯗ ꯆꯪꯁꯤꯟꯕꯤꯔꯛꯂꯤꯕ ꯃꯈꯥ ꯇꯥꯕ ꯑꯩꯒꯤ ꯍꯥꯏꯇꯥꯔꯦ ꯏꯅꯥꯎꯁꯤꯡ ꯑꯗꯒꯤꯗꯤ ꯏꯁꯩꯁꯦ ꯐꯦꯃꯤꯂꯤꯒꯤ ꯁꯞꯄꯣꯔꯠ ꯌꯥꯎꯗꯅꯗꯤ ꯇꯧꯕꯗꯤ ꯌꯥꯗꯦ ꯏꯁꯥꯅ ꯄꯥꯝꯖꯩ ꯍꯥꯏꯇꯥꯔꯒꯁꯨ ꯐꯅ ꯏꯁꯩ ꯍꯩꯔꯁꯨ ꯐꯦꯃꯤꯂꯤꯒꯤ ꯁꯞꯄꯣꯔꯠ ꯏꯃꯥ ꯕꯕꯥꯒꯤ ꯑꯗꯒꯤ ꯃꯌꯥꯝꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯐꯦꯃꯤꯂꯤꯒꯤ ꯁꯞꯄꯣꯔꯠꯁꯨ ꯌꯥꯎꯗꯕ ꯌꯥꯗꯦ ꯑꯗꯒꯤ ꯑꯣꯖꯥ ꯒꯨꯔꯨ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯅ ꯆꯠꯄ ꯑꯗꯒꯤꯗꯤ ꯏꯁꯩꯁꯦ ꯐꯖꯅ ꯔꯥꯒ ꯈꯪꯅ ꯇꯝꯃꯛꯄ ꯅꯠꯇꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯅꯤꯌꯣꯝ ꯆꯝꯅ ꯇꯝꯃꯛꯄꯁꯤꯅ ꯃꯌꯥꯝꯅ ꯄꯥꯝꯕ ꯑꯗꯨꯝ ꯑꯣꯏ ꯇꯁꯦꯡꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯔꯥꯒꯁꯦ ꯐꯖꯅ ꯃꯈꯣꯡ ꯁꯦꯡꯅ ꯇꯝꯃꯛꯄꯕꯨꯗꯤ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯣꯏꯅ ꯁꯨꯝ
ꯆꯪꯖꯜꯂꯨꯔꯕꯅꯤꯅ ꯍꯩꯇꯕꯁꯨ ꯌꯥꯗꯦ ꯍꯥꯏꯕꯗꯒꯤ ꯑꯗꯨꯝ ꯆꯪꯖꯟꯖꯔꯛꯄꯅꯦ ꯌꯥꯝ ꯍꯩꯔꯒ ꯊꯣꯛꯆꯔꯛꯄꯗꯤ ꯅꯠꯇꯦ ꯑꯩꯁꯨ ꯍꯣꯏ ꯑꯗꯨꯕꯨ ꯍꯣꯠꯅꯕ ꯀꯟꯕ ꯑꯗꯒꯤ ꯊꯛꯁꯤ ꯈꯥꯁꯤ ꯂꯩꯕꯀꯣ ꯃꯌꯥꯝ ꯃꯔꯨ ꯂꯨꯡꯅ ꯆꯠꯄ ꯀꯩꯔꯣꯜ ꯂꯩꯀꯥꯏꯅ ꯌꯥꯅꯅꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤ ꯆꯪꯉꯤ ꯈꯔ ꯊꯃꯣꯏ ꯁꯦꯡꯅ ꯇꯧꯕ ꯆꯪꯉꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯅꯤ ꯑꯩꯈꯣꯏ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯒ ꯂꯤꯟꯗꯥꯅ ꯄꯤꯕꯤꯔꯤꯕꯁꯦ ꯑꯅꯧꯕ ꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯃꯌꯥꯝꯁꯤꯅ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯋꯥꯐꯝꯁꯤꯃ ꯄꯟꯕꯤꯕꯁꯤꯒꯤꯗꯃꯛꯇ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯃꯊꯪ ꯁꯨꯃꯥꯏꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯊꯧꯒꯜ ꯑꯗꯨꯝ ꯆꯠꯆꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯜꯅꯤ ꯑꯗꯨꯒ ꯐꯖꯔꯕ ꯄ꯭ꯔꯣꯖꯦꯛ ꯀꯌꯥ ꯃꯔꯨꯝꯁꯨ ꯍꯧꯖꯤꯛ ꯌꯥꯠꯇꯨꯅ ꯑꯗꯨꯝ ꯂꯩꯖꯔꯤ ꯃꯈꯥ ꯇꯥꯕ ꯀꯌꯥ ꯃꯔꯨꯝꯗꯁꯨ ꯑꯗꯨꯃꯛ ꯇꯥꯕ ꯏꯆꯜꯁꯤꯒꯤ ꯁꯣꯏꯗꯅ ꯐꯪꯕꯤꯔꯛꯀꯅꯤ ꯉꯁꯤ 91.2 ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯏꯍꯥꯟ ꯍꯥꯟꯕ FM ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯅꯣꯔꯠ ꯏꯁꯀꯤꯅ ꯑꯍꯨꯝꯁꯨꯕ ꯁꯤꯒꯨꯝꯕ FM ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯑꯃꯗ ꯗꯥꯏꯃꯟꯒꯤ ꯁꯛꯅꯥꯏꯔꯕ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯑꯩꯈꯣꯏꯅ ꯂꯤꯇꯔꯦꯆꯔꯒꯤ ꯐꯤल्मꯒꯤ ꯇꯣꯉꯥꯟꯕ ꯑꯗꯒꯤ ꯁ꯭ꯄꯣꯔꯠꯁꯀꯤꯗ ꯑꯩꯈꯣꯏ ꯒꯣꯜ ꯃꯦꯗꯥꯂꯤꯁꯠ ꯑꯗꯒꯤ ꯁꯤꯒꯨꯝꯕ ꯑꯗꯒꯤꯗꯤ ꯄꯨꯝꯅꯃꯛꯁꯤꯒꯤ ꯑꯩꯈꯣꯏ ꯃꯅꯨꯡ ꯆꯟꯅ ꯑꯥꯔꯇꯤꯁꯠ ꯑꯃ ꯑꯣꯏꯅ ꯏꯁꯩ ꯁꯛꯄꯤ ꯑꯃ ꯑꯣꯏꯅ ꯗꯥꯏꯃꯟꯅ ꯍꯥꯏꯖꯔꯨꯕ ꯀꯥꯟꯗ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯤꯗꯨꯅ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯤꯕ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯨꯡꯗ ꯇꯧꯒꯗꯕ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯀꯌꯥ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯃꯛ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯁꯦ ꯃꯇꯝ ꯆꯨꯞꯄꯗ ꯑꯗꯨꯃꯛ ꯃꯥꯡꯗꯅ ꯂꯩꯕꯤꯕ ꯑꯗꯨꯒ ꯇꯧꯔꯛꯀꯗꯧꯔꯤꯕ ꯄ꯭ꯔꯣꯖꯦꯛ ꯀꯌꯥꯁꯤꯗ ꯃꯥꯏ ꯄꯥꯛꯇꯅ ꯑꯗꯨꯝ ꯆꯪꯁꯤꯟꯕꯤꯔꯛꯇꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯗ ꯎꯅꯩꯁꯦ ꯃꯊꯪ ꯆꯍꯤꯗꯒꯁꯨ ꯃꯈꯥ ꯇꯥꯕꯒꯁꯨ ꯎꯅꯗꯅ ꯑꯩꯈꯣꯏꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯂꯤꯟꯗꯥ ꯊꯥꯡꯖꯝꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯧꯒꯠꯄꯤꯗꯅ ꯏꯃꯨꯡ ꯃꯅꯨꯡ ꯂꯩꯕꯤꯔꯤꯕ ꯕꯕꯥ ꯃꯃꯥ ꯍꯣꯏ ꯑꯗꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯗꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯑꯅꯥ ꯑꯌꯦꯛ ꯑꯝꯇ ꯌꯥꯎꯗꯅ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯂꯝꯕꯤꯁꯤꯗ ꯀꯠꯊꯣꯛꯄꯤꯗꯅ ꯑꯗꯒꯤꯗꯤ ꯍꯦꯟꯅ ꯆꯥꯎꯕ ꯑꯗꯒꯤꯗꯤ ꯃꯊꯪ ꯍꯧꯔꯛꯀꯗꯕꯁꯤꯡꯗ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯗ ꯑꯗꯩ ꯀꯠꯊꯣꯛꯄꯤꯕ ꯑꯣꯏꯔꯛꯇꯅ ꯃꯊꯪ ꯇꯧꯕꯤꯕ ꯑꯣꯏꯕ ꯉꯝꯁꯅꯨ ꯍꯥꯏꯕ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯔꯤ ꯆꯠꯂꯨ ꯃꯐꯝꯁꯤꯗ ꯂꯥꯛꯄꯤꯕ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯕꯨꯁꯨ ꯀꯩꯁꯨ ꯂꯩꯖꯗ꯭ꯔꯕ ꯀꯩꯁꯨ ꯍꯩꯖꯗ꯭ꯔꯕ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯕꯤꯗꯨꯅ ꯑꯩꯍꯥꯛꯀꯤ ꯐꯣꯡꯗꯣꯛꯆꯅꯤꯡꯕ ꯑꯩꯒꯤ ꯐꯣꯡꯗꯣꯛꯆꯅꯤꯡꯕ ꯃꯌꯥꯝꯗ ꯈꯪꯍꯟꯖꯅꯤꯡꯕ ꯄꯨꯟꯁꯤ ꯋꯥꯔꯤ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯪꯍꯟꯕ ꯉꯝꯍꯟꯕꯒꯤꯗꯃꯛꯇ ꯑꯩꯍꯥꯛꯅꯁꯨ ꯍꯟꯅ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯕꯨ ꯇꯧꯔꯨꯕ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯑꯩꯍꯥꯛꯅ ꯍꯥꯏꯖꯔꯤ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯂꯤꯟꯗꯥ ꯊꯥꯡꯖꯝ ꯊꯥꯒꯠꯆꯔꯤ ꯂꯩꯔꯦꯀꯣ ꯌꯥꯔꯦ ꯑꯗꯨ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯑꯃꯇꯪ ꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯣ ꯑꯗꯨꯝ ꯃꯇꯝ ꯄꯨꯝꯅꯃꯛꯀꯤ ꯇꯥꯗꯧꯕ ꯑꯃ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯝꯗꯣꯏꯅꯤꯀꯣ